ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯍꯥꯎꯅ "ꯏꯃꯥꯏ ꯄꯦꯝꯃ ꯀꯔꯤꯅꯣ ꯈ꯭ꯋꯥꯡꯒꯁꯤ ꯀꯦ ꯂꯥꯎꯔꯦ꯫ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯕꯨ ꯏꯃꯧꯅ ꯇꯧꯕ ꯁꯦꯕꯥ ꯀꯥꯏꯗꯣ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯆꯕꯁꯤꯁꯨ ꯄꯥꯈꯪ ꯑꯄꯨꯝꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯤꯒꯤꯗꯤ ꯃꯅꯝꯗ ꯃꯁꯨ ꯄꯣꯗꯅ ꯏꯃꯥꯡꯁꯤꯗ ꯂꯦꯟꯅꯔꯤꯕ, ꯑꯩꯒꯤꯅ ꯏꯁꯨ ꯎꯕꯗꯤ ꯂꯥꯏꯔꯗꯅ ꯏꯃꯧ ꯐꯥꯎꯕ ꯍꯦꯛ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯂꯩꯍꯥꯎ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯐꯕ ꯃꯄꯣꯛꯇꯤ ꯅꯠꯇꯦꯍꯦ꯫ ꯍꯅꯨꯊꯪ ꯉꯁꯤ ꯐꯥꯎꯕ ꯍꯦꯛ ꯎꯀꯥꯏ ꯇꯛꯇꯨꯅ ꯂꯦꯜꯂꯤ꯫ ꯃꯥꯟꯖꯅ "ꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ?" "ꯑꯣ, ꯆꯥꯛꯄꯨꯗꯤ ꯏꯃꯥꯅ ꯉꯁꯥꯏꯅ ꯂꯣꯏꯖꯔꯦ꯫ ꯆꯥꯕꯤꯅꯕ ꯃꯤ ꯂꯩꯇꯕꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯠꯇꯦ ꯏꯃꯥꯒꯤ ꯃꯥꯟꯖꯥ, ꯅꯪꯕꯨ ꯃꯤꯔꯦꯝ ꯁꯥꯗ ꯁꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ?" "ꯑꯁ, ꯍꯅꯨꯔꯛꯑꯦꯗꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯑꯩ ꯍꯦꯛ ꯎꯕꯒ ꯉꯥꯡꯗꯣꯏ ꯇꯧꯔꯒ ꯂꯩꯖꯔꯕꯅꯤ." "ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯑꯩꯗꯤ? ꯅꯁꯥ ꯃꯇꯤꯛ ꯆꯥꯗꯕꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛ ꯅꯈꯨꯠꯇ ꯁꯦꯜ ꯊꯣꯛꯂꯦ, ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯁꯤꯗ ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩ ꯑꯃꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯋꯥꯈꯜ ꯈꯖꯤꯛꯇ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ." "ꯌꯨꯝꯁꯤ ꯃꯤꯔꯣꯜ ꯂꯩꯇꯦ, ꯑꯗꯣ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥ?" "ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯍꯦ ꯏꯃꯥꯒꯤ ꯃꯥꯟꯖ ꯅꯪꯁꯦ꯫ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦꯅꯦ, ꯏꯃꯧ ꯄꯨꯔꯛꯅꯕ ꯇꯧꯔꯣ꯫ ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯕꯤꯔꯝꯂꯒ ꯏꯃꯥꯁꯦ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯂꯒꯦ꯫ ꯅꯪꯒꯤ ꯅꯊꯧ ꯂꯣꯏꯁꯤꯟꯗꯅ ꯁꯨꯝ ꯂꯩꯕꯁꯦ ꯏꯃꯥ ꯇꯨꯝꯃꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯃꯤꯀꯞꯄꯨꯗꯤ ꯊꯣꯛꯇꯕ." "ꯀꯥꯏꯗꯩ ꯃꯧꯅꯣꯗ ꯏꯃꯥ, ꯂꯩꯁꯥꯕꯤ ꯐꯥꯎ ꯐꯪꯗ꯭ꯔꯦ." "ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯕꯥꯛꯁꯤꯗ ꯇꯁꯦꯡꯅ ꯏꯆꯥꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯣ?" "ꯐꯪꯗꯕꯩꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯦ꯫ ꯅꯨꯄꯤ ꯐꯪꯂꯒꯕꯨ ꯅꯍꯥꯟꯅ ꯅꯃꯧ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤ ꯄꯨꯔꯣꯏꯗ꯭ꯔꯣ? ꯐꯪꯗꯕꯒꯤ ꯄꯨꯔꯛꯇ꯭ꯔꯤꯕꯅꯤ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯃꯅꯞ ꯐꯥꯎ ꯁꯤꯠꯄ ꯍꯩꯇ꯭ꯔꯤꯕꯁꯤꯡꯁꯤꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯩ ꯈꯟꯗꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕ꯫ ꯑꯁ, ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯏꯃꯥ ꯅꯨꯄꯤ ꯐꯪꯗꯕꯁꯦ." "ꯍꯩꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕ ꯅꯠꯇꯦ, ꯅꯔꯜ ꯅꯊꯨꯝ ꯍꯥꯏꯔꯦ ꯋꯥꯠꯄ ꯅꯠꯇꯦ." "ꯅꯨꯄꯤꯕꯨꯗꯤ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯗ ꯏꯃꯥ, ꯑꯗ ꯂꯨꯔꯤꯁꯦ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯇ ꯊꯦꯡꯅꯗꯕꯁꯤꯅꯤ꯫ ꯐꯅ ꯀꯟꯅ ꯊꯤꯕꯅꯤ, ꯌꯥꯗꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯊꯤꯔꯤꯕ ꯅꯨꯄꯤꯁꯦ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗ꯭ꯔꯤꯕ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯏꯃꯥꯅ ꯊꯤꯔꯣ ꯍꯥꯏꯕ꯭ꯔꯣ? ꯏꯆꯥ ꯀꯣꯛ ꯁꯥꯗꯅꯕ." "ꯌꯥꯔꯣꯏ, ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯤ ꯏꯆꯥꯅ ꯈꯪꯅ ꯊꯤꯖꯒꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯑꯃ ꯂꯧꯕ ꯀꯥꯏꯗꯨꯗꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯏꯃꯥ꯫ ꯍꯥꯏꯍꯧꯔꯤꯁꯤꯅꯤ, ꯆꯨꯞꯆꯅꯤ." "ꯑꯗꯨ ꯌꯧꯔꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯅꯁꯥꯅ ꯑꯗꯨꯝ ꯊꯤꯖꯔꯣ꯫ ꯏꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯄꯥꯝꯕ ꯅꯨꯄꯤ ꯊꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯃꯥꯏꯒꯤ ꯁꯣꯔꯥ ꯁꯣꯟꯕꯅꯅꯦ ꯃꯥꯏꯍꯟꯖꯔꯅꯤ ꯍꯦꯛ꯫ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯦ ꯐꯪꯗꯕꯒꯤ ꯃꯊꯥ ꯀꯟꯅ ꯁꯥꯔꯤ꯫ ꯑꯣ ꯏꯃꯥꯒꯤ ꯃꯃꯧ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯂꯝꯂꯦꯟ ꯀꯩꯗꯕꯨ ꯂꯣꯠꯄꯅꯣ? ꯑꯩꯅ ꯊꯤꯔꯤ ꯃꯇꯤꯛ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯂꯕ꯭ꯔꯣ ꯅꯪꯕꯨ? ꯌꯥꯔꯦꯗ ꯀꯦꯀꯨ ꯐꯣꯡꯂꯣ, ꯅꯅꯦꯝꯄꯣꯛꯁꯦ ꯃꯁꯥ ꯁꯣꯜꯂꯦ꯫ ꯀꯦꯀꯨ ꯂꯣꯠꯄ ꯌꯥꯝ ꯍꯩꯕ꯭ꯔꯕꯣ ꯅꯅꯦꯝ ꯑꯐꯨꯏꯁꯦ? ꯃꯁꯛ ꯈꯪꯖꯍꯧꯖꯔꯣꯏꯍꯦ." "ꯐꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯐꯥꯒꯤ ꯇꯥꯊꯣꯛꯂꯒ ꯆꯣꯏꯇ꯭ꯔꯪꯒ ꯄꯥꯇ꯭ꯔꯪꯒ ꯂꯣꯟꯗ꯭ꯔ ꯂꯩꯔꯦꯅꯦ." "ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯅꯠꯇꯦ ꯃꯤꯃꯥ ꯅꯪꯕꯨ, ꯉꯥꯏꯕꯗ ꯀꯜꯂꯣ, ꯅꯆꯥ ꯑꯩꯅ ꯄꯨꯔꯛꯄ ꯅꯃꯧ ꯁꯣꯏꯅ ꯎꯅꯤ꯫ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯧꯅꯥꯎ ꯃꯌꯥꯝꯁꯤꯗꯤ ꯃꯥꯟꯁꯦ ꯑꯩꯅ ꯄꯨꯔꯛꯄ ꯏꯃꯥꯒꯤ ꯅꯃꯧꯅ ꯍꯦꯜꯂꯛꯀꯅꯤ ꯌꯦꯡꯉꯨꯗ." "ꯍꯦ ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯁꯣꯏꯗꯣ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯕꯤꯔꯒꯦ, ꯆꯥꯔꯣ ꯂꯥꯛꯑꯣ." ꯁꯣꯝꯗꯅ ꯊꯣꯏꯅꯨ ꯃꯈꯨꯠꯇ ꯂꯩꯅꯁꯣꯝ ꯑꯃ ꯄꯥꯏꯗꯨꯅ, "ꯇꯈꯦꯜ ꯂꯩꯅꯁꯣꯝ, ꯅꯪꯅ ꯐꯖꯕꯁꯦ ꯐꯖꯩꯗꯀꯣ꯫ ꯂꯩꯁꯛ ꯌꯦꯡꯉꯤ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯛꯏꯡ, ꯂꯩꯅꯝ ꯐꯪꯂꯦ, ꯄꯨꯛꯅꯤꯡ ꯍꯨꯕ ꯃꯈꯩ ꯍꯦꯛ ꯅꯨꯡꯁꯤ꯫ ꯆꯍꯤ ꯀꯨꯝꯑꯣꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯅꯪꯒꯤ ꯐꯖꯕꯗꯤ ꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ, ꯍꯅꯨꯔꯦ, ꯎꯟꯁꯥꯒꯁꯦ ꯂꯣꯏꯔꯦ, ꯃꯁꯨꯞ ꯅꯪꯅ ꯇꯅꯧꯕꯒꯨꯝ ꯑꯩꯁꯨ ꯇꯒꯠ ꯇꯦꯛꯅ ꯂꯩꯖꯔꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯅꯤ꯫ ꯑꯗꯨꯕꯨ ꯂꯨ ꯇꯣꯡꯅ ꯁꯥꯕ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅ ꯆꯍꯤ ꯀꯨꯝꯖꯥ ꯑꯅꯧꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯅꯧꯊꯣꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯩꯕꯤ ꯑꯩꯈꯣꯏꯕꯤꯗꯣ ꯃꯉꯥꯏꯔꯦ꯫ ꯑꯩꯕꯨ ꯑꯁꯨꯛ ꯐꯖꯕ ꯂꯩꯅꯁꯣꯝꯁꯦ ꯆꯤꯟꯒꯗꯕ ꯏꯀꯥꯏꯔꯦꯗ ꯇꯧꯔꯤꯁꯤ ꯀꯥꯟꯅꯗꯦ꯫ ꯃꯁꯤꯗꯤ ꯃꯒꯨꯟ ꯂꯩꯔꯦ ꯍꯥꯏꯅ ꯄꯣꯡꯖꯔꯤꯕ ꯇꯈꯦꯜ ꯂꯩꯅꯁꯣꯝꯁꯦ ꯑꯩꯒꯤ ꯏꯁꯨ ꯅꯤꯡꯁꯤꯡꯅ ꯆꯤꯜꯍꯟꯒꯦꯗ ꯍꯩ꯫ ꯑꯩꯒꯤ ꯏꯁꯨꯒ ꯇꯈꯦꯜ ꯂꯩꯅꯁꯣꯝꯁꯤꯒ ꯐꯖꯕ ꯆꯥꯡꯗꯝꯅꯒꯦꯕ." ꯑꯁ꯭ꯌꯥꯏꯗꯨꯅ ꯊꯣꯏꯅꯨ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯩ ꯅꯤꯡꯁꯤꯡ, ꯑꯕꯣꯛꯀꯤ ꯅꯤꯡꯁꯤꯡ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?"
ꯑꯧ ꯇꯥꯔꯦꯕꯣ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯎꯅꯦ ꯑꯕꯣꯛꯅ ꯁꯦꯝꯕ ꯇꯈꯦꯜ ꯂꯩꯅ ꯁꯣꯝꯁꯦ ꯏꯁꯨꯗ ꯁꯤꯟꯕꯤꯒꯦ ꯅꯤꯡꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯑꯕꯣꯛ ꯀꯔꯤ ꯍꯥꯏꯕꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯑꯕꯣꯛꯀꯤ ꯅꯥꯛꯁꯤꯗ ꯐꯝꯂꯨ ꯂꯥꯎꯁꯦ ꯅꯤꯡꯁꯤꯡꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯊꯣꯏꯅꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯅꯥꯁꯣꯝꯗꯨ ꯃꯁꯨꯗ ꯅꯨꯡꯁꯤꯅ ꯆꯤꯡꯕꯤꯗꯨꯅ ꯇꯁ ꯀꯝꯗꯧꯏ ꯐꯖꯔꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯅꯥꯄꯜ ꯀꯥꯖꯔꯝꯕ ꯇꯈꯦꯜ ꯂꯩꯁꯦ ꯑꯩꯒꯤ ꯏꯁꯨꯅ ꯍꯦꯜꯂꯤꯗꯅ ꯁꯤ ꯐꯖꯕ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯗꯤꯕ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯁꯨ ꯅꯕꯦꯟꯅ ꯑꯗꯨꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯃꯤꯗꯨꯕꯣ ꯍꯋꯥꯏꯖꯥꯔꯒ ꯂꯩꯔꯤꯕ꯭ꯔꯣ ꯑꯕꯣꯛ ꯆꯒꯦꯝꯄꯣ ꯃꯆꯥ ꯅꯤꯛꯃꯟꯗꯅ ꯑꯕꯣꯛꯀꯤ ꯍꯋꯥꯏꯖꯥꯔꯗꯣ ꯈꯤꯇ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯅꯁꯨ ꯅꯕꯦꯟꯒꯤ ꯋꯥꯔꯤ ꯊꯨꯒꯥꯏꯕ ꯇꯥꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯍꯩꯃꯥ ꯑꯔꯨꯕꯤ ꯅꯪ ꯑꯣꯏꯔꯦ ꯂꯩꯌꯦ ꯂꯩꯌꯦ ꯏꯪꯈꯣꯜꯗ ꯄꯥꯈꯣꯟꯒ ꯐꯖꯅ ꯍꯧꯕꯅꯤ ꯑꯗꯨꯁꯨ ꯈꯔ ꯐꯨꯛꯈꯣ ꯍꯣꯔꯦꯟ ꯆꯒꯦꯝ ꯄꯣꯝꯕꯗ ꯍꯥꯞꯅꯕ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯐꯝꯈꯣꯁꯦ ꯑꯕꯣꯛ ꯑꯩ ꯐꯤ ꯁꯥꯕ ꯆꯠꯂꯨꯈꯤꯒꯦ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯑꯔꯨꯕꯤ ꯆꯠꯈ꯭ꯔꯤꯕ ꯅꯤꯡꯁꯤꯡꯗ ꯌꯦꯡꯗꯨꯅ ꯑꯕꯣꯛ ꯅꯤꯡꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ ꯅꯨꯄꯤ ꯑꯩ ꯐꯥꯎꯕ ꯑꯕꯣꯛꯀꯤ ꯅꯁꯨ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯏꯀꯥꯏꯕ ꯐꯥꯎꯋꯦ ꯃꯤ ꯃꯁꯝ ꯑꯁꯤꯅꯒ ꯖꯨꯝ ꯖꯨꯝ ꯃꯁꯥꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯆꯠꯂꯗꯤ ꯃꯥꯒꯤ ꯃꯁꯛꯁꯤꯗ ꯂꯥꯏ ꯐꯥꯎꯕ ꯉꯥꯎꯈꯤꯗꯅ ꯕꯣꯔ ꯑꯔꯩꯕ ꯃꯈꯩ ꯄꯤꯊꯣꯔꯛꯀꯗꯧ ꯃꯥꯜꯂꯤꯀꯣ ꯑꯣ ꯑꯗꯨꯕꯨꯗꯤ ꯊꯣꯏꯅꯣ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅꯤꯗꯅ ꯑꯕꯣꯛ ꯏꯆꯥ ꯅꯨꯄꯥꯒ ꯄꯣꯛꯑꯝꯃꯗꯤꯅꯦ ꯑꯕꯣꯛꯀꯤ ꯅꯁꯨ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯍꯧꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯈꯪꯗ꯭ꯔꯦ ꯑꯔꯨꯕꯤ ꯑꯩꯁꯨ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤꯕ ꯃꯈꯩ ꯑꯩꯅ ꯑꯁꯨꯝ ꯁꯨꯝꯖꯤꯜꯂꯛꯄꯅꯦ ꯏꯁꯨ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯑꯁꯣꯏꯕ ꯃꯕꯣꯛ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯏꯁꯨꯅꯤ ꯃꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯑꯩꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯤ ꯑꯕꯣꯛ ꯊꯣꯏꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯅꯤꯡꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯅꯨꯄꯤ ꯃꯆꯥꯁꯨ ꯅꯠꯇꯦ ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ ꯑꯩꯗꯤ ꯅꯤꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯕꯒꯤꯅꯤ ꯏꯅꯦꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯂꯤꯕꯁꯦ ꯁꯦꯁꯦ ꯄꯣꯂꯥꯡꯁꯤꯗ ꯌꯥꯎꯔꯤꯕ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝꯁꯤꯗꯒꯤꯅꯦ ꯅꯪꯒꯤ ꯁꯔꯨꯛꯇꯨ ꯂꯧꯔꯣ ꯏꯁꯨ ꯅꯤꯡꯁꯤꯡꯅ ꯂꯣꯟꯕ ꯍꯋꯥꯏꯖꯥꯔꯅꯦ ꯃꯍꯥꯎ ꯌꯦꯡꯂꯨꯔꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯅ ꯂꯣꯟꯕꯅꯦꯕ ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ ꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯍꯣꯏ 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 ꯁꯣ ꯁꯣꯝꯗ ꯊꯦꯝꯕꯨꯡꯅ ꯏꯇꯥꯎ ꯊꯪꯅꯕ ꯈꯨꯜꯗ ꯀꯨꯝꯍꯩ ꯑꯆꯧꯕ ꯄꯥꯡꯊꯣꯛꯀꯅꯤꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯔꯤꯁꯦ ꯅꯪ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯣ ꯀꯥꯏꯗꯤ ꯀꯨꯝꯍꯩꯒꯤ ꯄꯥꯎꯅꯣꯗ ꯏꯃꯥꯅ ꯃꯃꯧ ꯄꯨꯔꯛꯀꯦꯅ ꯐꯤꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯁꯨꯍꯟꯕ ꯂꯣꯏꯇ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯑꯋꯥꯡ ꯊꯪꯕꯒꯤ ꯗꯔꯤꯁꯦ ꯑꯃꯨꯛ ꯇꯩꯗꯣꯏꯅꯤ ꯂꯣꯏꯔꯦ ꯁꯤꯕꯨ ꯄꯥꯈꯪꯅꯤ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯊꯣꯟꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯀꯥꯟꯗꯦ ꯅꯇꯨ ꯊꯤꯖꯤꯜꯂꯒ ꯑꯩꯗꯧꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯤꯡꯖꯧꯅꯦ ꯅꯇꯨ ꯊꯤꯈꯤꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯉꯥꯡꯉꯦ ꯋꯥꯖꯥꯎꯗꯤ ꯏꯄꯛꯇꯤ ꯄꯛꯇꯅ ꯅꯪ ꯈꯔ ꯆꯥꯛꯄ꯭ꯔꯥ ꯑꯩꯅ ꯋꯥꯖꯥꯎ ꯉꯥꯡꯕꯁꯦ ꯇꯥꯟꯖꯥꯗꯨꯗ ꯂꯩꯍꯥꯎꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯍꯦ ꯑꯋꯣꯏꯕ ꯁꯥꯃꯟꯗꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯀꯥꯁꯦ ꯂꯪꯊꯣꯛꯂꯒ ꯆꯦꯟꯅꯤꯡꯕ ꯍꯦꯛ ꯌꯧꯏ ꯊꯦꯝꯕꯨꯡꯅ ꯃꯥꯟꯖꯥ ꯅꯣꯏꯅ ꯃꯥꯁꯦ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯁꯥꯏ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯏꯪꯉꯦ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯛꯇꯥ ꯑꯊꯤꯁꯤꯡꯁꯤꯗꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯅꯄꯪ ꯅꯨꯄꯤꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯁꯛꯇꯝꯒꯗꯣ ꯎꯅꯤꯡꯗ꯭ꯔꯣ ꯏꯅꯦ ꯐꯖꯕꯤ ꯅꯪꯕꯨ ꯃꯁꯤꯒꯤ ꯅꯨꯡꯗꯨꯝ ꯃꯥꯟꯕꯁꯦ ꯐꯔꯣꯏꯗꯧꯔꯤ ꯄꯣꯠꯅꯤ ꯋꯥꯀꯥꯏ ꯑꯃꯨꯛ ꯐꯨꯖꯤꯟꯈ꯭ꯔꯦ ꯏꯃꯧ ꯍꯥꯏꯕ ꯀꯨꯏꯔꯦꯅ ꯑꯩꯗꯤ ꯏꯃꯧ ꯎꯅꯤꯡꯕ ꯅꯪꯒꯤ ꯃꯔꯨꯞ ꯄꯥꯈꯪ ꯑꯄꯨꯝꯕꯁꯤꯅ ꯌꯨꯝꯗ ꯏꯃꯧ ꯄꯨꯔꯛꯇꯕꯒꯤ ꯋꯥ ꯈꯛꯇ ꯉꯥꯏꯔꯦ ꯍꯩ ꯊꯦꯝꯕꯨꯡ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯅꯠꯇ꯭ꯔꯁꯨ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯅꯨꯄꯤ ꯑꯃꯇꯗꯤ ꯄꯤꯁꯤꯜꯂꯨ ꯀꯩꯅꯣ ꯍꯅꯨꯕꯤ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯃꯥ ꯍꯣꯏꯗꯤ ꯅꯃꯧ ꯐꯪꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯅꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯩꯗ ꯋꯥꯈꯜ ꯇꯥꯕ ꯃꯆꯥ ꯄꯣꯛꯄ ꯏꯆꯦ ꯊꯔꯦꯛꯀꯤ ꯄꯨꯟꯁꯤꯗꯣ ꯅꯆꯥꯅꯨꯄꯥ ꯂꯩꯅꯥ ꯄꯛꯄꯁꯤꯒꯤ ꯐꯅꯗ ꯌꯥꯝꯂꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯃꯁꯥꯅ ꯑꯝꯇ ꯄꯥꯝꯃꯦ ꯍꯥꯏꯕ ꯌꯥꯎꯗꯦ ꯃꯤꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ ꯃꯥꯅ ꯈꯨꯅꯤꯡ ꯀꯥꯏ ꯈꯔ ꯍꯥꯏ ꯃꯃꯤꯠ ꯁꯦꯞꯄꯤ ꯈꯔ ꯍꯥꯏ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯈ꯭ꯔꯕ ꯅꯨꯄꯤꯗꯨ ꯐꯥꯎ ꯃꯈꯣꯟ ꯐꯖꯗꯦ ꯁꯤꯗꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯁꯦꯝꯕꯤꯗꯣꯏꯁꯤꯕꯨ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯑꯩꯁꯨ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯕꯅꯤ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯁꯤꯟꯕꯤꯕ ꯅꯨꯄꯤꯅꯤ ꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯦꯡꯍꯧꯒꯦꯅ ꯌꯦꯡꯕꯗ ꯃꯄꯥ ꯆꯨꯝꯈꯤꯕꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯏꯀꯥꯏ ꯈꯪꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯈꯤꯗꯨꯅ ꯁꯣꯏꯅꯅꯤ ꯇꯧꯔꯝꯅꯤꯌꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯁꯥꯒꯤ ꯇꯥꯡꯁꯤꯜꯂꯛꯂꯤꯕ ꯆꯤꯔꯥꯏꯁꯤꯗꯤ ꯏꯌꯦꯡ ꯍꯦꯛ ꯌꯦꯡꯗꯅ ꯍꯥꯏ ꯃꯥꯒꯤ ꯃꯥꯟꯖꯥ
ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥ ꯁꯦꯡꯅ ꯍꯥꯏꯔꯛꯎ ꯅꯪꯅ ꯊꯤꯕ ꯐꯪꯗ꯭ꯔꯕꯁꯨ ꯏꯃꯥ ꯐꯪꯅꯕ ꯍꯦꯛꯇ ꯊꯤꯒꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯍꯦꯛ ꯎꯕꯗ ꯃꯥꯟꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯕ ꯉꯝꯕꯤ ꯂꯥꯏꯖ ꯏꯁꯤꯡꯒꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯤ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟ ꯌꯥꯎꯗꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯤ ꯏꯁꯧ ꯂꯥꯡꯒꯟꯕꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯏꯁꯧ ꯑꯃꯠꯇ ꯂꯥꯡꯍꯟꯗꯕ ꯉꯝꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩ ꯄꯥꯝꯃꯤ ꯀꯗꯥꯏꯅꯣ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯄꯤꯌꯨ ꯍꯌꯦꯡ ꯑꯩ ꯂꯨꯍꯣꯡꯕꯤꯒꯦ ꯑꯗꯨꯗꯤ ꯅꯪ ꯍꯦꯛ ꯊꯤꯔꯨꯔꯣ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟ ꯌꯥꯎꯗꯅ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯅꯃꯥ ꯑꯩ ꯅꯠꯇꯅ ꯃꯥꯂꯦꯝꯁꯤꯗ ꯐꯪꯁꯨ ꯐꯪꯉꯣꯏ ꯍꯣ ꯐꯪꯗꯕꯗꯨꯅꯕꯨ ꯑꯩꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯦ ꯐꯪꯗ꯭ꯔꯤꯐꯥꯎ ꯑꯩꯗꯤ ꯄꯥꯈꯪ ꯑꯣꯏꯈꯤꯗꯧꯔꯤ ꯃꯁꯤꯗ ꯀꯅꯥꯝꯇꯅ ꯐꯦ ꯂꯧꯕ ꯌꯥꯔꯣꯏ ꯏꯃꯥ ꯑꯣꯏꯔꯁꯨ ꯐꯠꯅꯕ ꯅꯨꯡꯉꯥꯏꯔꯤ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯆꯠꯍꯧꯔꯒꯦ ꯐꯨꯅꯒꯦꯔꯥ ꯍꯥꯠꯅꯒꯦꯔꯥ ꯅꯃꯥ ꯅꯆꯥꯒꯤ ꯊꯣꯛꯄ ꯇꯧꯅꯍꯧꯔꯣ ꯍꯩ ꯌꯨꯝꯕꯤ ꯑꯇꯦꯛꯄ ꯃꯥꯟꯕ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯃꯥ ꯏꯆꯥ ꯋꯥ ꯑꯃ ꯂꯩꯈꯥꯏ ꯇꯥꯟꯅꯒꯦ ꯅꯪꯅꯅꯦ ꯁꯥꯈꯤ ꯁꯥꯕꯣꯟ ꯑꯣꯏꯍꯧꯅꯕ ꯇꯧꯀꯣ ꯀꯣ ꯇꯥꯈꯣ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯋꯥꯔꯤ ꯇꯥꯕꯒ ꯁꯪꯖꯗ꯭ꯔꯦ ꯍꯌꯦꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯇꯧꯔꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯏꯔꯨꯖꯔꯨꯗꯣꯏꯅꯤ ꯅꯃꯥ ꯅꯆꯥ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯅꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯒ ꯅꯆꯥꯅꯨꯄꯥ ꯀꯣꯛꯇꯥꯡꯕꯁꯦ ꯈꯨꯗꯦꯡꯗ ꯍꯥꯞꯄꯒ ꯂꯨꯖꯕꯤꯌꯨꯁꯨ ꯍꯌꯦꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯄꯨꯕꯤꯒꯦ ꯍꯦ ꯑꯃꯨꯊꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ꯭ꯔꯣ ꯑꯔꯦꯝꯕꯗ ꯉꯝꯊꯣꯛꯅꯅꯤ ꯍꯩ ꯊꯦꯝꯕꯨꯡꯁꯨ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠ ꯐꯥꯛꯆꯤꯜꯂꯝꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯊꯣꯏꯕꯤ ꯇꯍꯥ ꯇꯍꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯆꯦꯜꯂꯛꯇꯨꯅ ꯑꯕꯣꯛ ꯅꯁꯨ ꯅꯨꯄꯤ ꯊꯕꯛ ꯐꯕꯤꯗꯣ ꯀꯔꯣꯝꯗ ꯂꯩꯈꯤ ꯍꯩ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯤ ꯅꯪꯕꯨ ꯅꯈꯣꯡꯒ ꯍꯥꯝꯅꯤꯡꯂꯕ꯭ꯔꯣ ꯀꯥꯏꯗꯩ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅꯣꯕꯣ ꯅꯁꯨ ꯅꯨꯄꯤꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯕꯅꯤ ꯍꯥ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯑꯕꯣꯛꯇ ꯍꯥꯟꯅ ꯑꯝꯇ ꯇꯝꯃꯨꯁꯦ ꯑꯩꯅ ꯄꯨꯔꯛꯂꯤ ꯄꯥꯎꯁꯤꯗꯤ ꯑꯕꯣꯛ ꯑꯣꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯅꯠꯇꯤꯌꯦ ꯃꯁꯤꯗꯤ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯤ ꯍꯅꯨꯕꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯌꯥꯗꯕ ꯄꯥꯎ ꯄꯨꯔꯛꯂꯤꯕ ꯅꯪ ꯍꯧꯖꯤꯛ ꯐꯨꯊꯔꯛꯎ ꯍꯥꯏꯕ꯭ꯔꯣ ꯍꯅꯨꯕꯤ ꯑꯩꯈꯣꯏꯗ ꯇꯝꯕ ꯌꯥꯗ꯭ꯔꯤ ꯄꯥꯎꯗꯣ ꯖꯨꯠꯃꯦꯟ ꯁ꯭ꯇꯥꯏꯜ ꯄꯥꯎꯗꯤ ꯑꯣꯏꯔꯤꯔꯣꯏꯅꯦ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯁꯤꯡꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤ ꯁꯅꯥꯏꯕꯦꯝꯃꯕꯨ ꯊꯤꯖꯔꯛꯂꯤꯕꯅꯤ ꯐꯤ ꯁꯥꯐꯝꯗꯁꯨ ꯆꯠꯂꯨꯔꯕꯅꯤ ꯅꯪ ꯂꯥꯛꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯅꯌꯨꯝꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯕ ꯍꯣ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯇꯩ ꯅꯠꯇꯤꯌꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯡꯅꯔꯤꯁꯦ ꯅꯪꯗꯤ ꯇꯥꯔꯤꯔꯣꯏꯅꯦ ꯍꯌꯦꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩ ꯇꯜꯂꯤꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯄꯗꯣ ꯍꯧꯔꯛꯑꯗꯧꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯌꯨꯝꯁꯤꯗ ꯃꯕꯣꯛ ꯍꯅꯨꯕꯤ ꯏꯔꯥꯡ ꯀꯟꯕꯤꯁꯦ ꯁꯨꯝ ꯀꯣꯜꯂꯒ ꯂꯩꯔꯒ ꯍꯥꯏꯔ ꯈꯪꯗꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯁꯤ ꯂꯩꯁꯥꯕꯤꯅꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯅꯥꯅꯣꯝ ꯀꯣꯏꯕꯤꯗꯧꯔꯤꯒꯦ ꯍꯌꯦꯡ ꯃꯤꯅ ꯅꯤꯡꯁꯤꯡꯗꯣ ꯃꯁꯛ ꯐꯖꯃꯟꯗꯅ ꯃꯋꯥ ꯐꯪꯗ꯭ꯔꯤ ꯀꯥꯏꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕꯗꯣ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯣ ꯑꯕꯣꯛꯀꯤ ꯅꯤꯡꯁꯤꯡ ꯀꯔꯤꯒꯤꯅꯣ ꯏꯁꯨꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯣꯏ ꯍꯥꯏꯔꯤꯕꯣ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯁꯤꯗꯤ ꯅꯣꯏꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯦꯊꯔꯒ ꯆꯠꯇꯅꯕꯨ ꯑꯁꯣꯟꯕꯤ ꯍꯅꯨꯕꯤ ꯑꯩꯅ ꯆꯠꯂꯨꯔꯕꯗꯤ ꯃꯌꯥꯝ ꯆꯪꯗ ꯅꯦꯠꯈꯥꯏꯕꯗ ꯄꯥꯛꯂꯣꯏꯗ꯭ꯔꯣ ꯍꯌꯦꯡ ꯅꯇꯥ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯨꯁꯣꯀꯣ ꯑꯕꯣꯛ ꯑꯩ ꯃꯤꯒꯤ ꯗꯨꯛ ꯁꯥꯕ ꯈꯔ ꯄꯤꯒꯗꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯕꯁꯦ ꯆꯠꯂꯔꯣꯏꯒꯦ ꯍꯦ ꯀꯔꯤꯒꯤ ꯗꯨꯛꯅꯣ ꯅꯪꯒꯤ ꯗꯨꯛꯇꯨꯗꯤ ꯑꯕꯣꯛꯅ ꯁꯥꯔꯕꯁꯨ ꯃꯤꯀꯨꯞ ꯐꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯌꯥꯗ꯭ꯔꯕ ꯖꯥꯠꯅꯣ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯠꯇ ꯌꯥꯎꯔꯁꯨ ꯍꯥꯏꯕ ꯌꯥꯗꯕꯁꯤꯕꯣ ꯂꯩꯁꯥꯕꯤ ꯊꯥꯒꯠ ꯇꯒꯠ ꯇꯦꯛꯄ ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯍꯅꯨꯕꯤ ꯑꯀꯨꯏꯕꯤ ꯑꯩ ꯐꯥꯎꯕ ꯀꯨꯝꯍꯩ ꯄꯜꯂꯛꯄꯗ ꯃꯤꯍꯨꯜꯒꯁꯦ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯤꯉꯩꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯀꯜꯂꯝꯃꯗꯤꯅꯦ ꯅꯃꯥꯡ ꯊꯥꯔꯒ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯝꯒꯗꯕꯅꯤ ꯀꯨꯝꯍꯩ ꯃꯐꯝꯗ ꯃꯃꯤꯠ ꯉꯥꯎ ꯄꯥꯈꯪ ꯃꯆꯥꯁꯤꯡꯒ ꯃꯤꯆꯤꯒ ꯈꯠꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯉꯩ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯑꯩꯅ ꯈꯔ ꯄꯪꯕ ꯅꯨꯄꯥ ꯃꯥꯜꯂꯦꯗꯅꯅꯦ ꯅꯄꯨꯗꯨꯗ ꯃꯤꯆꯤ ꯑꯃ ꯇꯦꯡ ꯈꯠꯆꯤꯜꯂꯨꯕꯗ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯥ ꯑꯣꯏꯔꯝꯗꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯔꯒꯅꯦ ꯆꯍꯤ ꯁꯨꯗꯅ ꯑꯩꯁꯦ ꯃꯧꯅꯥꯎ ꯑꯣꯏꯔꯛꯂꯤꯕꯅꯤ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ ꯊꯣꯏꯕꯤꯅ ꯑꯁ ꯂꯣꯏꯔꯦ ꯋꯥꯔꯤ ꯐꯥꯎꯗꯤ ꯃꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯅ ꯍꯅꯨꯕꯤ ꯋꯥꯈꯜꯂꯣꯟꯗ ꯍꯤꯡꯂꯒ ꯃꯕꯣꯛ ꯍꯅꯨꯕꯤꯁꯤꯅ ꯑꯣꯏꯅ ꯏꯔꯥꯡ ꯐꯔꯒ ꯂꯩ ꯍꯥꯏꯌꯦ ꯈꯖꯤꯡ ꯃꯥꯟꯕꯤ ꯍꯅꯨꯕꯤ ꯀꯥꯏꯗꯤ ꯀꯩꯅꯣ ꯑꯕꯣꯛꯁꯦ ꯎꯟꯁꯥ ꯈꯨꯏꯖꯔꯕꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯎꯗꯤ ꯁꯥꯊꯤꯅ ꯅꯍꯥ ꯑꯣꯏꯔꯤꯀꯣ ꯅꯣꯏꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕ ꯖꯥꯠꯅꯤ ꯑꯩꯅꯒ ꯅꯍꯥ ꯑꯣꯏꯊꯣꯛꯄ ꯌꯥꯔꯝꯃꯗꯤ ꯏꯁꯨ ꯅꯨꯄꯤꯒ ꯄꯨꯟꯅ ꯂꯩꯁꯥꯃꯤꯟꯅꯒꯦꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯕꯣꯛ ꯍꯌꯦꯡꯁꯦ ꯑꯕꯣꯛꯀ ꯑꯣꯏꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯁꯤꯔꯣ ꯍꯥ ꯑꯩꯒ ꯆꯠꯁꯦꯕ ꯍꯩꯃ ꯌꯥꯏꯌꯦ ꯍꯧꯔꯛꯇꯦ ꯍꯥꯏꯔꯤꯃꯤꯅꯦ ꯑꯗꯣ ꯑꯕꯣꯛꯕꯨ ꯄꯨꯕ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯝꯅꯤꯌꯦ ꯃꯁꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯥꯛꯅ ꯐꯅꯕ ꯉꯝꯂꯝꯒꯗꯧ ꯃꯥꯟꯗꯦꯕ ꯍꯣ ꯕꯣꯛ ꯑꯩ ꯆꯠꯂꯒꯦ
ꯍꯌꯦꯡꯅꯁꯨ ꯅꯨꯄꯤꯁꯦ ꯀꯦꯊꯔꯒ ꯂꯩꯍꯜꯂꯝꯃꯣ ꯑꯩ ꯉꯟꯇꯥꯅ ꯂꯧꯕ ꯂꯥꯛꯗꯣꯏꯅꯤꯀꯣ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯁꯤꯡ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯈꯪꯍꯟ ꯍꯟꯖꯤꯜꯂꯤ ꯃꯁꯨꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯊꯣꯏꯅꯨꯅ ꯑꯕꯣꯛꯀꯤ ꯅꯤꯡꯁꯤꯡ ꯀꯩꯗꯧꯔꯦ ꯏꯁꯨꯅ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤꯕꯗꯤ ꯏꯁꯨꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯕꯣꯛꯇ ꯍꯥꯏꯌꯨꯁꯤ ꯅꯤꯡꯁꯤꯡ ꯇꯞꯅ ꯑꯕꯣꯛ ꯑꯩꯁꯨ ꯀꯨꯝꯍꯩ ꯌꯦꯡꯕꯁꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯍꯩꯃ ꯑꯗꯨꯒꯤꯕꯨ ꯀꯣꯛ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯕꯣꯛ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯄꯗ ꯁꯦꯠꯅꯕ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯍꯟꯕ ꯑꯝꯇ ꯂꯩꯇꯦ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩ ꯑꯆꯧꯕꯅꯤ ꯑꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯆꯠꯀꯗꯕ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥꯗꯒꯤ ꯐꯤꯖꯣꯜ ꯑꯍꯟꯕ ꯂꯧꯔꯨꯅꯤ ꯑꯗꯨꯅ ꯑꯩ ꯀꯨꯝꯍꯩ ꯌꯦꯡꯕꯁꯤ ꯆꯠꯂꯔꯣꯏꯒꯦ ꯊꯣꯏꯅꯨ ꯅꯨꯡꯉꯥꯏꯇꯅ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯗꯀꯣ ꯑꯕꯣꯛꯀꯤ ꯅꯤꯡꯁꯤꯡ ꯅꯪꯁꯦ ꯏꯁꯨꯒꯤꯅꯤ ꯍꯥꯏꯗꯅ ꯑꯁꯣꯟꯕꯤ ꯅꯕꯣꯛ ꯑꯩꯅ ꯐꯤꯖꯣꯜ ꯑꯍꯟꯕ ꯑꯃꯠꯇꯁꯨ ꯁꯤꯟꯕꯤꯕ ꯉꯝꯗ꯭ꯔꯦ ꯅꯧꯖꯔꯤꯕꯤ ꯏꯁꯨꯒꯤ ꯅꯀꯣꯛꯊꯛꯇ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯁꯣꯟꯕꯤ ꯅꯕꯣꯛ ꯑꯩꯅ ꯂꯣꯏꯅ ꯍꯦꯛ ꯊꯥꯡꯒꯠꯄꯤꯔꯦ ꯌꯥꯔꯦꯁꯤ ꯑꯕꯣꯛ ꯍꯟꯗꯛꯀꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯇ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯀꯨꯝꯍꯩ ꯂꯥꯛꯄꯗꯗꯤ ꯅꯁꯨ ꯁꯣꯏꯗꯅ ꯆꯠꯀꯦꯕ ꯌꯥꯗꯦ ꯍꯌꯦꯡꯒꯤ ꯀꯨꯝꯍꯩꯁꯤ ꯏꯁꯨ ꯌꯦꯡꯕ ꯆꯠꯀꯗꯕꯅꯤ ꯑꯕꯣꯛꯅ ꯏꯁꯨꯗ ꯑꯅꯧꯕ ꯑꯍꯟꯕ ꯐꯤꯖꯣꯜ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯕꯣꯛꯅ ꯊꯥꯏꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯄꯗ ꯁꯦꯠꯄ ꯐꯤꯖꯣꯜ ꯑꯕꯣꯛꯅ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤ ꯃꯗꯨ ꯁꯦꯠꯂꯒ ꯏꯁꯨ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯍꯟꯒꯅꯤ ꯑꯕꯣꯛꯅ ꯅꯤꯡꯁꯤꯡ ꯍꯔꯥꯎꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯖꯣꯜ ꯂꯩꯌꯦꯕ ꯑꯕꯣꯛ ꯀꯗꯥꯏꯅꯣ ꯐꯤꯖꯣꯜꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯌꯦꯡꯂꯨꯔꯁꯤ ꯑꯕꯣꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯐꯤꯖꯣꯜꯅꯤ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯗ ꯁꯦꯠꯍꯟꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯁꯤꯡ ꯍꯔꯥꯎꯅ ꯃꯕꯣꯛꯅ ꯄꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯜꯂꯤ ꯊꯣꯏꯅꯨꯅ ꯃꯁꯨꯗ ꯄꯤꯔꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯃꯇꯝ ꯑꯁꯤꯗ ꯆꯠꯅꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯊꯣꯏꯅꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕꯅ ꯐꯤꯖꯣꯜ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯃꯄꯣꯞ ꯀꯥꯏꯗ꯭ꯔꯤ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤ ꯅꯤꯡꯁꯤꯡꯒꯤ ꯁꯕꯥꯗ ꯂꯩꯇꯦꯡꯂꯕꯗ ꯑꯔꯤꯕ ꯆꯠꯅꯗ꯭ꯔꯕ ꯐꯤꯖꯣꯜ ꯑꯣꯏꯔꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯔꯤ ꯅꯤꯡꯁꯤꯡ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯊꯣꯏꯕꯤ ꯆꯠꯂꯁꯤꯔꯥ ꯍꯣꯏꯃ ꯀꯩ ꯈꯨꯐꯖꯅꯣ ꯑꯩꯒꯤ ꯏꯇꯥꯁꯤ ꯉꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯍꯦꯟꯈ꯭ꯔꯦꯃꯤ ꯐꯖꯕ ꯑꯩꯅ ꯐꯖꯔꯦ ꯀꯥꯏꯅ ꯂꯥꯛꯆꯔꯤꯁꯦ ꯅꯪ ꯎꯔꯨꯕꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯍꯩ ꯊꯣꯏꯕꯤ ꯑꯩꯒꯤ ꯏꯁꯨꯁꯦ ꯐꯖꯗ꯭ꯔꯣ ꯍꯣ ꯐꯖꯔꯦ ꯅꯪꯒꯤ ꯅꯁꯨꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯦ ꯑꯩꯈꯣꯏꯒꯗꯤ ꯂꯣꯏ ꯂꯩꯍꯧꯔꯦ ꯍꯩ ꯁꯛꯊꯤꯕꯤ ꯑꯩꯒꯤ ꯏꯁꯨ ꯐꯖꯕꯁꯦ ꯍꯣꯔꯦꯟ ꯍꯦꯛ ꯂꯪꯊꯣꯛꯑꯝꯃꯗꯤ ꯑꯩꯅ ꯅꯪ ꯇꯥꯅ ꯐꯨꯔꯦ ꯈꯪꯉꯨꯀꯣ ꯑꯩꯅ ꯀꯨꯆꯨ ꯈꯤꯇꯪ ꯃꯝꯕꯁꯤꯗ ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯅꯨꯕꯤ ꯅꯪꯒꯤꯁꯦ ꯈꯪꯏꯗꯅ ꯍꯣꯔꯦꯟ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯁꯦ ꯀꯨꯝꯍꯩ ꯃꯐꯝꯗ ꯂꯪꯊꯣꯛꯑꯝꯃꯒꯅꯦ ꯑꯩꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯁꯤꯟꯈꯤꯒꯦꯕ ꯍꯅꯨꯕꯤ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤꯁꯦ ꯃꯆꯤꯟ ꯇꯨꯝꯃꯤ ꯃꯇꯤꯛ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯅꯤꯡꯁꯤꯡ ꯅꯣꯛꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯨꯕꯨ ꯌꯦꯡꯖꯔꯝꯕꯅꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯅꯦꯝꯒꯤ ꯂꯩꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯏꯊꯥꯗ ꯅꯨꯡꯁꯤꯅ ꯁꯤꯟꯅꯔꯝꯕ ꯏꯁꯨ ꯅꯤꯡꯁꯤꯡꯁꯦ ꯉꯁꯤꯗꯤ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯦꯅꯦ ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩꯅ ꯏꯁꯨꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯅꯣꯏ ꯅꯃꯥ ꯍꯥꯏꯕꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯖꯔꯝꯂꯕꯗꯤ ꯏꯁꯨꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯖꯔꯝꯂꯣꯏꯗꯕꯅꯤ ꯍꯦ ꯅꯣꯡꯗꯝꯕ ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯑꯩꯕꯨ ꯑꯣꯠꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯧꯖꯔꯤꯕ ꯏꯁꯨ ꯑꯁꯤ ꯐꯥꯎꯕ ꯌꯥꯎꯅ ꯑꯣꯠꯄꯤꯔꯤꯕꯗꯣ ꯊꯃꯣꯏ ꯆꯥꯛꯅ ꯇꯦꯡꯊꯥꯕꯁꯤ ꯅꯠꯇꯅ ꯅꯐꯝꯗ ꯋꯥꯀꯠꯂꯨꯕꯒꯤ ꯏꯇꯤꯛ ꯁꯣꯜꯂꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯤꯌꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯣꯜꯂꯕꯤ ꯑꯩꯅ ꯅꯐꯝꯗꯒꯤ ꯅꯤꯖꯅꯤꯡꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯄꯣꯛ ꯊꯤꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯄꯣꯛꯄꯤ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯕ ꯏꯄꯨꯔꯣꯏꯕꯗ ꯅꯠꯇꯅ ꯅꯨꯡꯁꯤꯕ ꯏꯆꯥ ꯏꯃꯧ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯀꯌా ꯈꯪꯍꯟꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯐꯝꯗ ꯂꯥꯟꯈꯤꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯅꯤꯡꯁꯤꯡ ꯑꯁꯤ ꯈꯛꯇꯗꯤ ꯏꯐꯝꯗꯒꯤ ꯄꯨꯕꯤꯈꯤꯅꯣ ꯍꯥꯏꯗꯅ ꯇꯣꯜꯂꯕꯤ ꯑꯩꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯅꯐꯝꯗ ꯍꯥꯏꯖꯔꯤꯌꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯕ ꯏꯁꯨ ꯑꯁꯤꯗꯗꯤ ꯄꯨꯕꯤꯈꯤꯅꯨꯀꯣ ꯊꯣꯏꯅꯨ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯁꯨꯒꯤꯗꯃꯛ ꯍꯤꯡꯂꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕꯤꯅꯤ ꯀꯨꯝꯍꯩ ꯃꯐꯝꯗꯅꯤ ꯃꯤ ꯈꯔ ꯆꯤꯟꯕ ꯑꯣꯏꯕꯅ ꯊꯦꯝꯕꯨꯡꯅ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯐꯦꯠ ꯊꯦꯡꯖꯤꯜꯂꯨꯔꯤ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯍꯦ ꯅꯨꯄꯥ ꯅꯪ ꯉꯥꯏꯈꯣ ꯑꯩꯉꯣꯟꯗ ꯑꯣꯏꯕꯤꯔꯕ꯭ꯔꯥ
ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯥꯗ ꯃꯌꯥꯗ ꯃꯩ ꯀꯥꯝꯂꯤꯕ ꯅꯨꯄꯥꯁꯤꯗ ꯀꯧꯒꯗ꯭ꯔꯣ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯀꯔꯤ ꯅꯨꯡꯁꯤꯅꯨꯁꯤꯗ ꯉꯧꯔꯤ ꯐꯩꯔꯤ ꯁꯤꯠꯂꯤꯁꯤꯅ ꯍꯦ ꯉꯧꯔꯤ ꯐꯩꯔꯤ ꯀꯩꯗꯤ ꯀꯩꯅꯣ ꯅꯪꯅ ꯃꯤ ꯆꯤꯟꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯖꯗꯕ ꯁꯥꯔꯒ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯑꯁꯤ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯇꯩ ꯑꯇꯩ ꯅꯨꯄꯤꯗ ꯀꯥꯇꯨ ꯀꯔꯟ ꯇꯧꯔꯁꯨ ꯆꯥꯛ ꯊꯦꯛꯄꯤ ꯑꯩꯉꯣꯟꯗꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯔꯤꯗ ꯇꯦꯡꯒꯤ ꯉꯁꯤꯗꯤ ꯑꯣ ꯆꯥꯛ ꯊꯦꯛꯄꯤ ꯀꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯁꯛ ꯏꯄꯥ ꯐꯖꯈꯩ ꯃꯀꯣꯛ ꯆꯥꯛꯏꯁꯦ ꯆꯥꯛ ꯊꯦꯛꯄꯤ ꯁꯥꯎꯅ ꯀꯔꯤ ꯀꯣꯛ ꯆꯥꯛꯄ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯅꯨꯄꯤꯗ ꯀꯔꯟ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯍꯦ ꯀꯩꯅꯣ ꯀꯣꯛ ꯆꯥꯛꯄꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯌꯦꯠ ꯊꯥꯏꯅꯦ ꯈꯪꯅꯤ ꯅꯪꯁꯨ ꯃꯁꯤ ꯍꯟꯗꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯥꯟꯖꯅ ꯏꯆꯜ ꯑꯃꯨꯛꯇ ꯁꯥꯎꯕꯤꯈꯤ ꯃꯤ ꯆꯤꯟꯕꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯁꯣꯏꯈꯤꯕꯅꯤ ꯏꯆꯜꯅ ꯈꯜꯂꯤ ꯃꯤꯁꯛꯇꯣ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯏꯆꯜꯒꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯅꯤ ꯁꯣꯏꯗꯅ ꯋꯥꯌꯝꯂꯛꯄ ꯇꯥꯔꯦ ꯆꯥꯛ ꯊꯦꯛꯄꯤ ꯃꯥꯟꯖꯗ ꯆꯥ ꯇꯧꯈꯩ ꯌꯦꯡꯂꯒ ꯏꯃꯥ ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯏꯃꯥ ꯄꯣꯛꯄꯗꯤ ꯎꯗ꯭ꯔꯤꯉꯩꯗꯤ ꯃꯍꯧꯔꯨꯕꯗꯒꯤ ꯉꯥꯎꯔꯤꯃꯤ ꯊꯦꯝꯕꯨꯡꯅ ꯀꯔꯤꯅꯣ ꯃꯁꯤ ꯀꯣꯛꯆꯥꯛꯄꯤꯁꯤꯅ ꯃꯌꯥꯝꯁꯤ ꯃꯀꯥꯎ ꯃꯈꯩ ꯑꯩꯒꯤ ꯏꯇꯥꯎ ꯐꯖꯕꯁꯤꯗ ꯑꯃꯨꯛ ꯆꯥꯗꯧꯒ ꯌꯦꯡꯉꯤꯁꯤꯕꯣ ꯂꯩꯁꯥꯕꯤ ꯆꯥꯛꯊꯦꯛꯄꯤ ꯍꯧꯖꯤꯛꯇ ꯅꯨꯄꯥ ꯌꯥꯗꯕꯤ ꯅꯨꯄꯤ ꯁꯥꯔꯝꯃꯒ ꯑꯩꯒꯤ ꯏꯇꯥꯎꯁꯤ ꯎꯕꯗꯒꯤ ꯊꯃꯣꯏ ꯅꯥꯟꯊꯨꯔꯕꯣ ꯍꯥ ꯑꯩꯕꯣ ꯅꯥꯟꯊꯨꯗꯦꯗ ꯏꯕꯨꯡ ꯐꯖꯕ ꯑꯩꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯨꯕꯅꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯅꯆꯜ ꯀꯔꯤꯝꯇ ꯁꯥꯎꯖꯗ꯭ꯔꯦ ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡꯕꯨ ꯊꯦꯝꯕꯨꯡꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯕꯨ ꯈꯨꯄꯥꯛꯅꯁꯨ ꯊꯥꯕꯤꯌꯨ ꯑꯗꯨꯒ ꯃꯤꯡ ꯈꯪꯖꯤꯜꯂꯤꯅꯦ ꯁꯣꯅꯣ ꯆꯨꯕꯤꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯁꯥ ꯄꯥꯈꯪꯅꯗꯤꯌꯦ ꯏꯆꯥ ꯇꯪꯈꯥꯏ ꯑꯃ ꯅꯅꯝꯃꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯍꯧꯔꯤ ꯍꯦ ꯀꯥꯊꯤꯃꯣ ꯃꯩꯇꯥꯟ ꯃꯥꯟꯕ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯅꯃꯤꯡ ꯍꯪꯗꯣꯏꯕ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯆꯕꯦꯡ ꯈꯨꯅꯤꯡꯁꯤ ꯊꯣꯛ ꯄꯤꯁꯤꯜꯂꯛꯇꯅꯀꯣ ꯏꯕꯨꯡ ꯐꯖꯕ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯃꯥꯟꯖ ꯆꯥꯛ ꯊꯦꯛꯄꯤꯒꯤ ꯏꯉꯥꯎ ꯉꯧꯖ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯃꯤꯡ ꯃꯥꯟꯖ ꯏꯆꯜꯒꯤꯗꯤ ꯆꯥꯛ ꯊꯦꯛꯄꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯦ ꯏꯕꯣ ꯑꯗꯣ ꯃꯤꯡꯗ ꯆꯥꯛ ꯊꯦꯛꯂꯁꯨ ꯑꯁꯦꯡꯕꯗꯗꯤ ꯀꯩꯁꯨ ꯆꯥꯛꯇꯕꯅꯦ ꯑꯩꯃꯨꯛ ꯐꯕ ꯅꯨꯄꯤꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯉꯣꯏ ꯆꯥꯛꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯍꯩꯃꯥ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯂꯦꯝꯒꯗꯕ ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯥꯎꯅꯕꯤꯁꯦ ꯇꯧꯁꯤꯜꯂꯨꯔꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯕꯨꯡ ꯍꯩꯃꯥ ꯍꯣꯏ ꯏꯕꯨꯡ ꯐꯖꯕ ꯉꯥꯏꯈꯨꯋꯣ ꯂꯩꯐꯝ ꯍꯥꯏꯔꯝꯗ꯭ꯔꯤꯌꯦ ꯃꯦꯂꯩꯀꯨꯜ ꯃꯃꯥꯡ ꯁꯥꯕꯟ ꯆꯠꯂꯨꯈꯤꯒꯦ ꯍꯩꯃꯥ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯃꯤꯆꯤ ꯇꯦꯡ ꯈꯠꯆꯤꯜꯂꯝꯃꯦ ꯃꯤ ꯆꯠꯂꯝꯗꯥꯏꯁꯤꯗ ꯆꯨꯝꯅ ꯆꯠꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯤꯗ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯁꯤꯜꯂꯝꯃꯦ ꯍꯥꯏꯕ ꯈꯪꯏꯗꯅ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯄꯤꯔꯝꯂꯕꯅꯤꯅ ꯑꯩꯅ ꯅꯝꯅ ꯇꯥꯟꯅꯔꯒ ꯀꯣꯏꯕ ꯇꯥꯔꯦ ꯏꯕꯨꯡ ꯐꯖꯕꯅ ꯖꯥꯠꯀꯤ ꯃꯀꯣꯛ ꯆꯥꯛꯄꯤ ꯂꯩꯁꯥꯕꯤꯁꯦ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯆꯔꯥꯡꯅꯕꯤ ꯅꯠꯇꯦ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯑꯉꯥꯎꯕꯤꯡꯗꯕꯗꯣ ꯃꯃꯥ ꯃꯄꯥꯗꯣ ꯃꯆꯥ ꯑꯉꯥꯎꯕꯤꯁꯦ ꯁꯦꯟꯅꯕꯗ ꯊꯣꯛ ꯋꯥꯔꯝꯕꯅꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯎꯔꯤꯕꯅꯤ ꯃꯥꯒꯤꯗꯣ ꯀꯩꯅꯣ ꯁꯛꯇꯥꯊꯤ ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯌꯨꯡ ꯂꯩꯔꯨꯏꯗꯨꯕꯣ ꯅꯪ ꯉꯁꯤꯒꯤ ꯆꯥꯛꯊꯦꯛꯄꯤ ꯃꯩꯈꯨ ꯋꯥꯡ ꯀꯥꯕꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝ ꯑꯁꯤ ꯀꯣꯛꯆꯥꯛꯄꯤꯁꯦ ꯅꯇꯨ ꯑꯣꯏꯗꯧ ꯁꯔꯨꯛ ꯅꯃꯥꯒꯤ ꯃꯤꯆꯩ ꯇꯥꯔꯒ ꯂꯩ ꯑꯗꯨꯅ ꯅꯄꯨꯟꯁꯤꯗꯣ ꯁꯥꯟꯇꯤ ꯐꯪꯅꯤ ꯍꯨꯔꯥꯟ ꯃꯥꯟꯕ ꯅꯪꯕꯨ ꯆꯠꯁꯤꯜꯂꯛꯑꯣ ꯅꯪꯉꯛꯇꯣ ꯇꯦꯛꯄ ꯇꯥꯔꯦꯕ ꯑꯁꯤꯒꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛꯊꯦꯛꯄꯤꯁꯨ ꯃꯥꯟꯖꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯟꯖꯅ ꯃꯃꯩ ꯀꯨꯞꯇꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯑꯃꯨꯛꯁꯨ ꯍꯜꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯃꯤ ꯍꯣꯏꯃꯥ ꯄꯥꯝꯖꯕ ꯅꯨꯄꯥꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯌꯨꯝ ꯌꯧꯅ ꯆꯦꯜꯍꯧꯔꯒꯦ ꯁꯅꯨꯔꯥꯟꯕ ꯅꯪ ꯑꯩꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤ ꯇꯥꯗꯦ ꯆꯥꯛꯊꯦꯛꯄꯤꯗꯨ ꯆꯦꯟꯈ꯭ꯔꯦꯕ ꯃꯣꯟꯗ꯭ꯔꯪꯗ ꯉꯥꯎꯔꯤꯉꯩꯗ ꯆꯠꯈꯤꯕ ꯈꯪꯍꯧꯗ꯭ꯔꯕ ꯉꯁꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅꯕ ꯅꯇꯣꯝ ꯂꯪꯊꯣꯛꯑꯃ ꯆꯠꯈꯤꯗꯨꯅꯤ ꯌꯦꯡꯉꯨꯀꯣ ꯑꯁ ꯉꯥꯏꯈꯣꯕ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯕꯤ ꯅꯨꯄꯤ ꯂꯩꯔꯦ ꯏꯇꯥꯎ ꯑꯩ ꯂꯨꯍꯣꯡꯂꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯦ ꯑꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯀꯣꯛꯆꯥꯛꯄꯤꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ ꯅꯍꯥꯟꯒꯤ ꯀꯣꯛꯆꯥꯛꯄꯤꯗꯨ ꯉꯥꯏꯔꯤꯕꯣꯏꯔꯦ ꯅꯪꯗꯤ ꯀꯥꯏꯗꯤ ꯀꯣꯛꯆꯥꯛꯄꯤꯗꯨ ꯇꯨ ꯑꯁꯤꯗꯩꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖꯅ ꯃꯉꯛꯇꯣ ꯅꯤꯡꯁꯤꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯑꯩꯕ ꯐꯖꯩꯅꯦ ꯁꯤꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤ ꯏꯇꯥꯎ ꯁꯤ ꯃꯤ ꯃꯥꯟꯗꯦ ꯂꯥꯏ ꯃꯥꯜꯂꯦ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯃꯥꯂꯦꯝꯁꯤ ꯂꯩꯕ ꯍꯧꯅꯗꯦ ꯍꯦ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯊꯣꯏꯕꯤꯅꯤꯗꯁꯦ ꯍꯥ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤꯅꯦꯕ ꯀꯥꯟꯗꯦ ꯏꯇꯥꯎ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯃꯤꯡ ꯑꯝꯇ ꯍꯪꯕꯤꯌꯨꯕ ꯑꯁꯤꯃꯛꯅꯦꯕ ꯑꯩꯅ ꯄꯥꯝꯖꯅ ꯉꯥꯏꯔꯛꯏꯁꯦ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯐꯥꯎ ꯄꯥꯝꯃꯤ ꯅꯨꯄꯤ ꯉꯟꯅ ꯊꯤꯔꯨꯕꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦꯍꯦ ꯅꯨꯄꯤ ꯑꯩꯁꯤꯗꯤ ꯉꯥꯏꯔꯒ ꯐꯖꯕꯤ ꯈꯜꯂꯒ ꯂꯧꯗ ꯑꯣꯏꯔꯝꯃꯤ ꯃꯨꯊꯤ ꯅꯪꯅ ꯋꯥꯆꯣꯏ ꯉꯥꯡꯉꯩꯗ ꯃꯤ ꯆꯠꯈꯤꯗꯧꯔꯦ ꯆꯠꯂꯣꯃꯤ ꯅꯪꯕꯣ ꯊꯦꯝꯕꯨꯡ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯅꯪꯁꯨ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯑꯃꯤꯔꯣ ꯍꯩꯃꯥ ꯍꯣꯏ ꯏꯇꯩ
ꯑꯩꯁꯨ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤꯅꯤ ꯏꯆꯦꯁꯨ ꯌꯥꯎꯔꯛꯄ꯭ꯔꯣ ꯏꯇꯩ ꯅꯆꯦ ꯄꯨꯀꯪꯕꯤꯗꯨꯕꯨ ꯀꯃꯥꯏ ꯀꯨꯝꯍꯩ ꯌꯦꯡꯕ ꯄꯨꯔꯛꯇꯣꯏꯅꯣ ꯃꯤꯊꯣꯏꯕꯤ ꯅꯪꯕꯣ ꯏꯇꯩ ꯅꯪ ꯄꯥꯈꯪ ꯁꯥꯔꯒ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄꯒꯤ 이시다 pautam thok게 khang nasi hiwaga larisi thoibe nangi na manabi latrik langmise maming kai kauki aigi taw lempu man bisina pamjarure sambal khabi na mi lechadi aigi taw pakta bisina sakhen bisigi sambal ohela sidana ite asira ite ki marup harise asidi masak yam phase masak phajabda nati paral mathum haire namti ke lariba pakhang apumani yaradi nangi na manabi sakhen bise natai gi mai yenglaga yana babda silaudana ꯏꯇꯩ ꯑꯩꯒꯤ ꯏꯇꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯖꯔꯕꯅꯤ ꯅꯨꯄꯥꯁꯤꯅ ꯐꯔꯗꯤ ꯑꯩꯒꯤ ꯊꯣꯛꯄ ꯌꯥꯅꯕ ꯁꯤꯜꯂꯛꯀꯦ ꯑꯩꯒꯤ ꯏꯇꯥꯁꯤꯒꯤ ꯃꯃꯤꯡꯕꯨꯗꯤ ꯅꯤꯡꯁꯤꯡ ꯀꯧꯕꯅꯤ ꯑꯗꯨ ꯏꯇꯩ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯅꯨꯄꯥꯁꯤ ꯄꯨꯔꯒ ꯂꯥꯛꯑꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯣꯏ ꯁꯣꯏꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯊꯣꯏꯕꯤ ꯁꯣꯏꯍꯜꯂꯣꯏ ꯃꯤꯇꯩ ꯅꯪꯕꯣ ꯁꯣꯝꯗ ꯊꯣꯏꯕꯤꯒ ꯊꯦꯝꯕꯨꯡꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯥꯟꯖꯅ ꯅꯤꯡꯁꯤꯡꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯤꯕꯅꯤ ꯅꯤꯡꯁꯤꯡꯁꯨ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯥꯟꯖꯒꯤ ꯃꯇꯧ ꯎꯔꯒ ꯃꯨꯡꯕꯨ ꯅꯣꯛꯆꯩ ꯌꯥꯔꯦ ꯏꯇꯥꯎ ꯃꯔꯨꯞ ꯐꯥꯎꯔꯤ ꯀꯨꯝꯍꯩꯒ ꯌꯦꯡꯉꯔꯣꯏꯁꯤ ꯌꯨꯝꯗ ꯍꯜꯂꯒ ꯅꯃꯥ ꯆꯔꯥꯡ ꯃꯥꯟꯕꯤꯗꯨꯒꯅꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯈꯟꯅꯔꯨꯁꯤ ꯑꯁꯦꯡꯕꯔꯣ ꯊꯦꯝꯃꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯑꯔꯤꯕ ꯅꯉꯣꯟꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯅꯪ ꯐꯥꯒꯤ ꯇꯧꯈꯤꯗꯣꯏꯅꯣ ꯆꯠꯂꯁꯤ ꯂꯥꯎꯁꯤ ꯅꯤꯡꯁꯤꯡ ꯅꯪꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯗꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯄꯥꯝꯕ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯊꯩꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯝꯃꯤꯕ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯩꯈꯣꯏꯗ ꯏꯁꯦ ꯌꯥꯝ ꯐꯕꯅꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅ ꯃꯔꯨꯞꯅꯤ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯃꯥꯁꯨ ꯐꯔꯝꯒꯗꯧ ꯃꯥꯜꯂꯤ ꯅꯪꯁꯨ ꯅꯨꯄꯥ ꯀꯣꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯐꯕ ꯅꯨꯄꯥꯁꯦ ꯐꯥꯎꯔꯁꯤ ꯍꯥꯏꯔꯤ ꯅꯤꯡꯁꯤꯡꯁꯨ ꯃꯥꯟꯖꯕ ꯎꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ ꯊꯣꯏꯕꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯊꯪꯅ ꯃꯤꯀꯨꯞꯇ ꯃꯥꯏꯊꯣꯡꯃꯛꯁꯤꯟꯅ ꯊꯣꯏꯕꯤ ꯑꯩ ꯇꯜꯂꯤꯗ ꯅꯨꯄꯥꯗꯨ ꯌꯦꯡꯕꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯒ ꯃꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩꯗ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯑꯩꯕꯨ ꯀꯩꯁꯨ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯂꯣꯏ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯑꯩꯒ ꯏꯇꯤꯛ ꯏꯄꯥ ꯆꯥꯟꯅꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯈꯤꯒꯦ ꯍꯣꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯁꯨꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯗꯤ ꯀꯃꯥꯏꯅ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯈꯔꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯝꯁꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯑꯐꯕ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯒꯤꯅꯤ ꯁꯣꯝꯗꯁꯨ ꯆꯥꯛꯊꯦꯛꯄꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯄꯥꯕꯥ ꯍꯣ ꯄꯥꯕꯥꯎ ꯑꯩꯒꯤ ꯏꯄꯥ ꯀꯣꯛꯇꯥꯡꯕꯗꯨꯕꯨ ꯃꯅꯥꯒ ꯄꯪꯕ ꯖꯥꯠꯂꯣ ꯑꯁꯨꯛ ꯀꯟꯅ ꯑꯩꯅ ꯀꯧꯔꯤꯁꯦ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ ꯍꯥꯏꯕꯅꯤꯗ ꯏꯄꯥꯒꯤ ꯆꯥꯛꯊꯦꯛꯄꯤ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯑꯗꯨ ꯀꯟꯅ ꯏꯄꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯤ ꯀꯅꯥꯅ ꯏꯆꯥ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯠꯂꯛꯏ ꯏꯄꯥꯗ ꯍꯥꯏꯌꯨ ꯏꯄꯥ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯄꯨꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯒꯦꯅꯦ ꯑꯁ ꯄꯥꯕꯥ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥ ꯂꯥꯛꯆꯕ ꯉꯝꯗꯣꯏꯅꯣ ꯑꯩꯅꯇ ꯂꯥꯛꯆꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨꯔꯥ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯃꯐꯝꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯛꯄꯩ ꯋꯥꯅꯤꯗ ꯃꯃꯤꯡꯅ ꯃꯥꯟꯖ ꯀꯧꯏ ꯍꯥ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯊꯦꯡꯅꯔꯛꯏ ꯍꯥꯏꯕ ꯑꯁꯦꯡꯕꯔꯅꯤ ꯏꯄꯥꯒꯤ ꯆꯥꯛꯊꯦꯛꯄꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯇꯁꯦꯡꯅ ꯅꯨꯄꯥꯅꯤꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯗꯅ ꯀꯥꯏꯗ ꯅꯨꯄꯤꯅ ꯄꯥꯕ ꯃꯤ ꯃꯁꯥ ꯃꯎꯒ ꯐꯈ꯭ꯔꯄꯣꯠꯅꯤ ꯅꯨꯄꯥꯗꯣ ꯑꯗꯨ ꯎꯔꯗꯤꯅꯦ ꯄꯥꯕꯅꯁꯨ ꯉꯥꯎꯗꯣꯏ ꯆꯠꯅꯤ ꯑꯩ ꯐꯥꯎ ꯉꯥꯎꯔꯤꯉꯩꯁꯤꯗ ꯅꯠꯇꯦ ꯅꯨꯄꯥꯗꯨꯅ ꯏꯆꯥꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯏꯔꯣ ꯇꯝꯃꯨꯅꯤ ꯏꯄꯥ ꯇꯥꯒꯦ ꯅꯠꯇꯦꯗ ꯄꯥꯕ ꯅꯨꯄꯥꯗꯣ ꯐꯖꯃꯟꯕꯗꯨꯗ ꯑꯩꯅ ꯉꯥꯎꯁꯤꯜꯂꯨꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯆꯥꯗꯕ ꯌꯦꯡꯉꯒ ꯅꯣꯛ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯏꯀꯥꯏꯗꯨꯅ ꯑꯗꯨꯝ ꯆꯦꯜꯂꯛꯏ ꯏꯄꯥꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯐꯖꯕꯤꯅꯤ ꯑꯎꯕ ꯅꯨꯄꯥ ꯈꯨꯗꯤꯡꯅ ꯀꯂꯛꯅꯕꯤꯅꯦꯗꯅ ꯃꯤꯍꯨꯟꯇꯕꯨ ꯅꯨꯄꯥꯒꯤ ꯃꯤꯍꯨꯟ ꯍꯨꯟꯕꯒꯤ ꯋꯥꯅꯤ ꯏꯆꯥꯒꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯗ ꯏꯄꯥꯗꯤ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯤ ꯃꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗꯅꯦ ꯏꯄꯥꯒꯤ ꯇꯥꯡꯂꯤꯕ ꯆꯤꯔꯥꯏꯁꯦ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯃꯊꯥ ꯀꯣꯏꯍꯦ ꯏꯆꯥꯅ ꯅꯨꯄꯥ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯃꯁꯤ ꯇꯥꯕꯗ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯂꯥꯎꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯑꯄꯥꯝꯕ ꯅꯨꯄꯥ ꯂꯩꯔꯦ ꯍꯥꯏꯔꯤꯅꯦ ꯕꯥꯕꯥ ꯑꯩꯁꯦ ꯇꯁꯦꯡꯅ ꯐꯖꯕ꯭ꯔꯥ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦꯅꯦ ꯏꯄꯥꯗꯤ ꯈꯪꯗꯦ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥꯗꯣ ꯏꯆꯥꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯏꯄꯥꯅ ꯍꯦꯛꯇ ꯆꯠꯂꯒ ꯍꯩ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯔꯦ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯕꯤꯔꯣꯏꯗꯅ ꯍꯦꯛꯇ ꯄꯥꯛꯊꯔꯨꯒꯦ ꯀꯩꯅꯣ ꯑꯌꯦꯡꯕꯤꯅ ꯑꯣꯟꯊꯣꯛꯅ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯐꯩꯖꯤꯜꯂꯛꯏꯁꯦ ꯅꯆꯥꯅꯨꯄꯤꯅ ꯇꯝꯂꯤꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯋꯥꯈꯜꯒꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯍꯥꯌꯣ ꯃꯈꯣꯏ ꯃꯄꯥꯗꯤ ꯅꯆꯥꯅꯨꯄꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯑꯁꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯍꯨꯏ ꯃꯃꯩ ꯐꯥꯎꯕ ꯆꯨꯝꯊꯣꯛꯂꯒꯦꯅ ꯂꯩꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯌꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯒꯨꯜ ꯑꯃꯠꯇꯁꯨ ꯆꯦꯟꯗꯕꯤ ꯅꯨꯄꯥ ꯃꯥꯟꯕꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯃꯥꯅ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯒ ꯄꯨꯟꯁꯤꯜꯂꯒ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯗꯕꯤ ꯅꯆꯥꯅꯨꯄꯤꯁꯦ ꯀꯅꯥꯒꯤ ꯃꯆꯥꯅꯕꯨ ꯄꯥꯝꯕꯤꯗꯧꯔꯤꯒꯦ ꯏꯄꯥꯒꯤ ꯆꯥꯛꯊꯦꯛꯄꯤ ꯅꯃꯥꯁꯤ ꯉꯥꯎꯔꯕꯅꯤ ꯂꯥꯏꯌꯦꯡꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ
Namana ngangwa taro isagi ipa lay. Ngasi haiba numitsidagi ipana nupi mo imagi gulpumba isara tambigadoribani. Aduga ipa isagi mayokta layriba namase ikaibong tapisinsi. Onthokni yengningkhidreda moi mapa masasya isa nupi amakak poksabasya. Mapa wakhal tabasina masasina hari makai yadana isasya pumang hek manglaba. Paba ima sumiro thungdabasibu pamna kamaina aigi ma ohilamino haiba. Namase thainadagi ikaiba yam khanglaktabani. Aina haifettang yengluba namai paiduna hekta inaraklibani. Namagi waga taro isa wakhal sonthanabani. O aina henane napana chagi waridi yauzaningdi ye. Nasana hari makai hoi haiduna. Mama aina isase warak watin magi tanza phangandrabanina hayeng phattanungda thoklaga mama aingona tainarakpudi yaroi hayaurisini aidi. Ipagi sakthekpi namagi wase aswaida thamkhraga nangbu nupa koiba haigadrane. Nupi koibudi haiba ipasu khangi. Adubudi hairoi paba ai nupa koiba tamiyo paba madugi sakhen mamanjado koidaba yadabani ayam pamiba adugi nupa do. Nupa koiba tamiyo. Oho ipa soidan tambiki isan haidaba takpiba bu akaiba thabakla. Sakthekpi mama pana naitom puksabini tomal nasu masa nupi na hari makai harau yarami. Maram asina sakthekpi nupi oibagi ingtaba gul amata yaude. Isam samsana irang langthokna leizabani. Adubu ngasidi magi thamoida manjabo aduki matik nungsikhraboy tasengna manjabo magi oidaba yade haina chakyungna khankhre. Somdasu thimbungna tambadagi leihausu wapum tarabada harauna haire. Aigi isana pamjaba nupi leireba. Nate nupi masadabu kayamuk yam phajagi mi. Nachin thiyai ba khupajamne laktriklangi. Purnima thajagadi nupi ga duubada ikairamani. Lakchik langeba hai sinadi aigi imongdo aduki matik phajare haina takpani. Nungaire si oiradi aigi imongdo yumsi laklabadi numidang mai thandrabsi yarani. Aigi imongdo langtrik lange harabani na pungani ngadani kanade hayengmak ai hekta satunane aigi imongdo masak amukta yenglukige. Hoima kwai maruoina nupiduga nasanupaga khangnadri khangnagera khangnaroira isana pame haiba nupido aigidi ima oidaba yade. Hayengmak chalaga hekta ima oizarage dana haijaruge. Afaba thabak haisidi thintaba yaba nate. Nongsi ngangadu kayang watizan. Hai imagi manja ima tumurage chakado nasana thiraga dum sajaro. Tumlujabadi ngasigi ahingsia ima ngaiba yang wadawri. Manja noina mase matong mandana irang yam kalida. Sial thobudongna masaingonda mamong thobo ngamliba imasida mamong phasabi ma leire hairadi haraubada maton thokpa haise masan tab. Chalo nangsu nayumda natu nangairamani aisi tumagi ahingse loiheningmani yadre. O phare ainadi nupi thiba khangdaroina hotnabiraga namana samta oikraba puksilde pura ngakragi puksil leizau loinayumsidane yam leijaningmai mongda aisal asamna numit asisu adumak haukhre mathangi numitta leihau ningsingi mayum tamna hekta laklammi. Thoinuna bema kana hangbano nangbo inya yumsibo ningsingi yum sumeko. Mani yumse ningsingi yumni ningsing hariduna aigi isu nupini. Adudi inya bhakti amta zoi yare bema karigi bhakti no aibo wakhallamai tadrenya. Inya ai mangosda kakhallaga phamjaba yagadra nena tana phamlaga warise hektali thajaraklage. Sese sida nikthina phamlaga inyebo amtu wakhal tahal. Inya sumdawbani aigi mingli hau kauzaye thangnaba khulдагini ado warise hawdokphom mai khangdre hekta mayekta haijaraklage. Sumdawbani aigi isanupa amakak leizai. Isanupa na inigina sunupise pamjarurambani aduna chatnadaba pausi hek tabaga imau haiba laksaribani awarobi nukoinya nasunupido imau oisarage zoi Thoinu leihaugi isam samjama tawdu urubada pukning peladuna asuk thamoi sengna haijarat sidabu pidrabadi kaino isunupi pithoke da hai inya yam nungaijare amukta khurumjage aroi boina yare inya pakthabaga ngamdre hai khwangsi yam nai inya yaradi aigi imo oigadabido masak amukta yengjage angangsingna tambada masak matawbu phana phajai haina tamme moigi wado hek tarubadagi imaudo uningman khradana nongan bangaibada kayambi wakre o isu nupi dubudi mabok ai laudana yam phajabani
nama oibada karisu nop loye adoi bema aigi isu asia maraiba onthongna thijakhrabi isuni magini haibada asonbi mabok aina tana kanasu leiba natte hanubi ainadi isugi masak thokpa wasak amatta piba ngamkani thajadi hayeng nakoigi mai khuiyedana isubu tathi tawoina tawbirabadi asonbi mabok ai yengba ngamloine aduna nangna hai wafamdo ini amukta isu nupiga khanajarakige leihau marada phamlambadagi phuk haugatuna thoinugi manakta sangsinduna leibak aduda ngek hekta phamtharaga thoinugi makhut paiduna inya aikoi mioiba ngaktani masida athoi hen karisu mathau tade pukjel khoijen tinaraga loi aisu ine gumani isagi ni haibada mama aina tana kanasu leiba nate laibak thiba haigadra imitta isa nupi amattasu uba phangjadri imau odingbada ngauraba aigi khoranguse inena amukta kokhanbi inegi khong paidun haijau hairabusu ai haijage ifamda aigi maudo sinabi ai ahenba kari su pamjadi imaudo khaktani aina thamoi sengna inegi na famdagi nijariba inegi na sunupido namauna imauni haidna khanjaroi he waksaba isani ngolmani khanjagi thoino leihaugi puksel sengba minungsi saw matau urabada manjabu kanano karino khangdrabasu mama asigi masa puksel seng misak am oiramgani haiba adumak laina khangli masunupina makhoi yum aduda nungai phana leiba masu pamlibani adubu masunupi wa matadana mana pirep asimak lobudi pamdabana khanjana ringai leyaula kani haiba hana khanglabi thoibina ningsingbu pi safamdagi lauraga mayum tamna sangminare ningsing laklibi nupisi manjagi pokpini haiba thoibina haibadagi hanana khanglabani haiba isu lakpa tan jarida aboksia isugi wa matadana warep lawba ngamdrenya laklibi nupisina isubu mamau oijargedana abogi phamdagi isubu pigau sana nijarinya abogi ningsing hayo hai karisu ikaidana isugi pambado hekta hayo isuna haibadu abongna ingadawribani ningsing ikaina tapna khumi abo nasuaigi apam pamda karisu leijadi aigidamak abongna phani khana sinbiyu pumba nasuaigi su apambani thoinunaga pakum piban ngambazat nati lehauna to adunidana aigi mawaisidi wakhal tabi ahalaman singbu kina hangoina chatpi as ainanya kari afaba thabak tawbagi nomi asok phabi mausibu ai mauwayu haidana tambiramli basibo imaugi nusiba masakse ubada ai yumdaga amatta haningtri inya nupi haiba lakpada sak saraga hankibada akaiba leibranya aibo imaugi manakdagi satningdremi akaibadi leitiye ada nangne koi yumsida saba hangoigadra haibagi wa khaktani imaugi yumda sak sababu karigi hangoi jarunege nya tawhaiba tawhaidaba imausia puraga kaikya phau chatluge nga phajaba ma leithoklaga imaugi makhut yenglaga gyan ta na hankrage kari ai imaugi mingdubu ningsing haiba natro inem supka hau he kawraroi adum ningsing laga leirake chalo sa na phi hobuso inem ganya kaithel karusi imong thungu mathel kaido nasidi satharage asumna lehauna langbada yumdo pumnin hek nilabani ningsing na sak thomlibaduda lehaudi momonok to na yengjari pukningdasu asuk nungsiba imausibu aigi ohedbiba haina isorbu thagatjai phana thenglaba phawba mama halaktrabaduda manjadi pakatladuna tembungbu hanglunaba tharaklami inia kaino namong nupi haruni zakraga asuk thenglaba olaktribasibo nasanu pado pakatana soraso lawdori imogi manaksida ngekta leiki tawbasia onthok sanap nakrapotni ima yam ngai lehauri karisu wabiru noidananya aigi mongna thongma sangsang zaraga kyan taran laklani haidana aigi ikai khangdaba isa nupado tamuso sal hey amado sak saram kino insang pubirage hay hayuko khudi thisina namu kauni chani ko torise mamong ni pi yenguni sakraga migi mayumsida chaka lumle mathiwong yam law chaba thakpu yam phangjadabagi mongda moi mama sagi kangjum olingaida itugi mabuk manungda lehu isado aikoi magi tapakta salaram rasukang ponte asumna sai singsaba loirabada leihauna inia imongna thongma saka sab phangjaba sidinia ai yumda imongnaga leirabagi wakhaldaga khalli he kanade athobada namit apam yenglaga ahan khra thajaratlage thuna luhongnaba tawsi imongna thongma isang yam hawe imong sana inemong salukhige imo ningthina layuko inemna imong labu lakadabu kuidrabani asumna leihausu
ꯃꯥꯟꯖ ꯂꯩꯍꯥꯎꯕ ꯂꯧꯔꯨꯅꯕ ꯊꯥꯔꯛꯄ ꯃꯤꯁꯤꯡ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯌꯥꯗꯦꯀꯣ, ꯃꯅꯦꯝ ꯑꯐꯕꯤ ꯑꯃ ꯐꯪꯖꯈ꯭ꯔꯦ꯫ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ꯫ ꯉꯥꯏ ꯁꯦꯟ ꯑꯐꯕ ꯐꯪꯕꯒ ꯂꯥꯏꯔꯤ꯫ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯅꯦꯝꯄꯣꯛꯁꯤꯅ ꯂꯥꯡꯕꯗ ꯑꯕꯣꯛꯇꯤ ꯀꯣꯛꯄꯨ ꯉꯥꯎꯏ꯫ ꯉꯁꯥꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯇꯧꯔꯝꯂꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯩꯒꯤ ꯏꯁꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯀꯣꯛꯍꯟꯕꯤꯔꯒꯦ ꯈꯟꯗꯅ ꯏꯁꯣꯔꯅ ꯁꯤꯜꯂꯛꯂꯤꯕ ꯂꯤꯂꯥ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯩꯃꯥ, ꯃꯇꯝꯁꯦ ꯌꯧꯔꯝꯃꯅꯤ꯫ ꯊꯣꯏꯕꯤ, ꯑꯕꯣꯛ ꯊꯤꯟꯕꯤꯔꯒꯦ꯫ ꯅꯃꯥꯅꯅꯦ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯂꯅꯤ꯫ ꯍꯣ ꯁꯛꯊꯤꯕꯤ, ꯑꯩꯒꯤ ꯀꯩꯁꯨ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤꯌꯦ꯫ ꯉꯁꯥꯏꯅ ꯏꯃꯥꯗ ꯁꯤꯗ ꯂꯦꯛꯀꯅꯤ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯅꯁꯨ ꯅꯨꯄꯤꯁꯦ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯒ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯔꯒ ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯍꯥꯏꯕꯒꯤ ꯑꯕꯣꯛ ꯅꯪ ꯑꯩꯅ ꯑꯣꯠꯈꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯍꯥꯏꯕ, ꯑꯕꯣꯛꯅ ꯅꯨꯡꯁꯤꯗꯅ ꯁꯛꯊꯤꯕꯤ ꯍꯥꯏꯕꯒꯤ ꯏꯁꯨꯗꯤ ꯑꯕꯣꯛꯇ ꯁꯥꯎꯔꯝꯃꯤ ꯑꯣꯏꯔꯦ꯫ ꯑꯕꯣꯛꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯏꯁꯨ ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯖꯩ꯫ ꯑꯁꯨꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯟꯖꯝꯃꯗꯤ ꯅꯤꯡꯁꯤꯡꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡ, ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯌꯣ ꯍꯥꯏꯅ ꯇꯝꯂꯝꯕꯅ ꯑꯩꯈꯣꯏꯅꯤꯒꯤ ꯄꯟꯊꯨꯡꯅ ꯏꯃꯥꯡꯁꯤꯗ ꯉꯥꯏꯗꯨ ꯂꯩꯔꯦꯀꯣ꯫ ꯗꯥꯃꯥꯟꯖ, ꯏꯃꯥꯡꯗ ꯄꯟꯊꯨꯡꯅ ꯉꯥꯏꯗꯨ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯏꯐꯝꯗꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯪꯅꯗꯤ ꯇꯥꯏꯕꯪꯅꯤ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯁꯤ ꯅꯪꯒꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯜꯂꯣꯏ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯁꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯏꯅꯥꯛꯇ ꯅꯛꯅ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛꯀꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯡꯗꯅ ꯂꯩꯖꯒꯦ꯫ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯎ꯫ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯄꯥꯏꯗꯨꯅ ꯃꯣꯃꯣꯅꯣꯛꯅ ꯗꯥꯃꯥꯟꯖꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕꯁꯤꯗꯤ ꯃꯇꯝ ꯅꯠꯇꯕ ꯑꯉꯧꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯀꯦ ꯇꯧꯏꯗ꯫ ꯋꯥꯈꯜꯒꯁꯦ ꯏꯊꯛ ꯏꯄꯣꯝꯗ ꯅꯤꯛꯏ꯫ ꯌꯥꯔꯦꯁꯦ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ꯫ ꯌꯨꯝꯗ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯑꯕꯣꯛꯅ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ, ꯍꯥꯏꯗꯤ ꯍꯥꯏꯌꯩꯗꯦ꯫ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ꯫ ꯏꯔꯥꯡ ꯐꯕꯤ ꯏꯃꯥꯗꯣ ꯅꯠꯇꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯡꯁꯤꯡ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯟꯖꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯖꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯆꯥꯛꯊꯦꯛꯄꯤꯗꯨ ꯃꯥꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯃꯥꯟꯖꯒꯤ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯃꯥꯟꯖꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯁꯤ ꯆꯥꯛꯊꯦꯛꯄꯤ, ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯅꯪꯒꯤꯗ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯦꯗ꯫ ꯅꯨꯡꯇꯤꯒꯤ ꯉꯥꯏꯕꯕꯨ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ꯫ ꯑꯩꯅ ꯁꯥꯎꯔꯛꯇꯅꯕ ꯃꯌꯨꯝ ꯀꯣꯏꯊꯤ ꯊꯤꯔꯒ ꯅꯥꯎꯔꯤꯅ ꯀꯥꯞꯊꯠꯂꯨꯅꯦ꯫ ꯍꯦ ꯏꯋꯥꯎꯕ, ꯅꯥꯎꯔꯤꯅ ꯀꯥꯞꯄ ꯀꯥꯏꯗꯤ ꯀꯩꯅꯣ? ꯅꯁꯛ ꯊꯤꯔꯤ ꯃꯇꯤꯛ ꯈꯣꯟꯗꯥꯁꯨ ꯍꯥꯎꯇꯦꯅꯦ꯫ ꯃꯤ ꯑꯩꯅ ꯐꯥꯎ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯌꯦꯡꯖꯗ꯭ꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯅꯥꯎꯔꯤꯅ ꯀꯥꯞꯅꯤ꯫ ꯑꯉꯥꯡ ꯑꯃꯅ, ꯏꯆꯦ ꯆꯥꯛꯊꯦꯛꯄꯤ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯂꯩꯀꯥꯏꯁꯦ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦꯕ꯫ ꯑꯩꯕꯨ ꯉꯁꯤꯁꯨ ꯃꯗꯨꯒꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯗꯣ ꯎꯕ ꯐꯪꯗꯅ ꯍꯟꯕ ꯇꯥꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯕꯨ ꯅꯣꯡꯇ ꯊꯦꯡꯅꯗꯦ꯫ ꯀꯔꯥꯏꯗꯕꯨ ꯂꯣꯠꯂꯤꯅꯣ ꯈꯪꯗꯦꯕ꯫ ꯃꯗꯨꯒꯤ ꯔꯥꯁꯤ ꯂꯩꯕ ꯄꯥꯈꯪꯗꯣ ꯎꯕ ꯍꯦꯛ ꯐꯪꯗꯅ ꯇꯤꯟ ꯇꯥꯔꯒ ꯍꯟꯗꯣꯔꯤꯕꯁꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ, ꯀꯣꯛꯆꯥꯛꯄꯤ, ꯁꯣꯏ, ꯆꯥꯛꯊꯦꯛꯄꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯩꯃꯥ, ꯏꯕꯣ, ꯅꯣꯏ ꯑꯣꯏꯔꯦ꯫ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯨꯒ ꯏꯔꯥꯡꯒ ꯇꯧꯔꯗꯅ꯫ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯅꯆꯥ ꯉꯥꯛꯇꯔꯥ? ꯑꯉꯥꯡ ꯑꯃꯅ, ꯍꯦ ꯑꯉꯧꯕ, ꯂꯩꯁꯥꯕꯤꯅꯕꯨ ꯃꯆꯥ ꯂꯩꯅꯕ꯭ꯔꯣ? ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯥꯅꯤ, ꯈꯪꯉꯕ? ꯑꯁꯨꯛ ꯆꯥꯎꯔ ꯄꯪꯉꯤꯍꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯆꯥꯛꯊꯦꯛꯄꯤꯒꯤ ꯅꯨꯄꯥ ꯂꯨꯝꯕ ꯂꯥꯛꯏꯅꯦ꯫ ꯌꯥꯏꯅꯦ, ꯑꯉꯥꯡ ꯅꯣꯏꯅ ꯂꯩꯁꯤꯜꯂꯤꯁꯤꯗꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯃꯤ ꯃꯥꯡꯁꯤꯗ ꯑꯉꯥꯡꯅꯤꯅ ꯀꯔꯤ ꯑꯉꯥꯡꯅꯣ? ꯃꯥꯟꯖꯅ, ꯆꯥꯛꯊꯦꯛꯄꯤ, ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯎꯆꯦꯛ ꯀꯥꯞꯄ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤꯗ ꯏꯕꯣ꯫ ꯅꯠꯇꯦ, ꯃꯆꯤꯟ ꯊꯤꯅꯤ, ꯅꯨꯄꯥ ꯂꯨꯝꯕ ꯂꯥꯛꯏꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯃꯇꯨꯡ ꯏꯟꯅꯔꯛꯄ꯫ ꯑꯉꯥꯡ ꯅꯪ ꯀꯩ ꯈꯪꯉꯗꯅ? ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯊꯦꯝꯕꯨꯡꯅ, ꯀꯔꯤ ꯐꯤꯕꯝꯁꯤꯒ ꯅꯥꯎꯔꯤꯗꯨꯒ ꯑꯉꯥꯡ ꯅꯞꯆꯣ ꯃꯌꯥꯝꯁꯤꯒ ꯅꯨꯄꯥ ꯂꯨꯝꯕ ꯂꯥꯛꯏꯕ? ꯕꯦꯝꯃ ꯅꯪꯅꯅꯤꯍꯦ꯫ ꯅꯃꯤꯡ ꯈꯛꯇ ꯅꯠꯇꯦ ꯆꯥꯏꯁꯦ, ꯅꯀꯣꯛꯇꯨꯁꯨ ꯌꯥꯎꯅ ꯆꯥꯏ꯫ ꯅꯠꯇꯦ, ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯀꯅꯥꯒꯤ ꯅꯨꯄꯥꯅꯕꯨ ꯌꯥꯕꯤꯔꯛꯇꯣꯏꯅꯣ? ꯅꯌꯨꯝ ꯆꯠꯂꯒꯅꯦ, ꯅꯃꯥꯗ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯕꯤꯌꯣꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯨꯁꯨ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯑꯣ, ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩ ꯌꯥꯅꯕ ꯉꯥꯡꯅꯕꯤꯒꯦ꯫ ꯑꯁꯦꯡꯕꯩꯔꯣ ꯏꯕꯣ? ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯅꯨꯄꯤꯗ ꯅꯨꯄꯤ ꯏꯃꯥꯅ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯃꯒ ꯂꯥꯛꯀꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯥꯅꯕ ꯈꯔ ꯉꯥꯡꯅꯕꯤꯌꯨ꯫ ꯑꯩ ꯃꯥꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦꯕ꯫ ꯏꯆꯦꯜꯗꯤ ꯅꯁꯛꯁꯨ ꯐꯖꯩ꯫ ꯅꯁꯝꯒ ꯁꯥꯡꯅ ꯈꯥꯛꯂꯒ ꯂꯩꯅ ꯆꯣꯡꯕ ꯆꯤꯜꯂꯗꯤ ꯌꯥꯝ ꯄꯛꯆꯅꯤ꯫ ꯆꯥꯛꯊꯦꯛꯄꯤ, ꯏꯕꯨꯡ ꯋꯥꯍꯩꯒꯦ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯪꯅ ꯇꯞꯅ ꯂꯤꯔꯤ ꯈꯣꯏꯔꯤ ꯂꯩꯔꯤꯈꯩ ꯃꯒꯨꯜ ꯋꯥꯡꯈꯠꯄꯅꯤ꯫ ꯑꯗꯨꯅꯕꯨ ꯅꯨꯄꯤꯗꯤ ꯂꯩꯒ ꯆꯥꯡꯗꯝꯅꯔꯤꯕꯅꯤ꯫ ꯃꯄꯨ ꯃꯥꯅ ꯄꯤꯕꯤꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯐꯖꯕ ꯒꯨꯜ ꯄꯨꯝꯕ ꯆꯦꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯌꯥꯝꯁꯨ ꯄꯛꯆꯅꯤ꯫ ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯩ꯫ ꯅꯥꯁꯣꯝ, ꯅꯨꯄꯤꯒꯤ ꯒꯨꯟ ꯀꯩꯅꯣ? ꯑꯩꯁꯤꯕꯨ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯗꯤ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯕ? ꯊꯦꯝꯕꯨꯡꯅ, ꯅꯨꯄꯤꯕꯨꯗꯤ ꯃꯥꯜꯂꯦ, ꯈꯣꯜꯂꯩ ꯈꯣꯟꯗꯥ ꯂꯤꯆꯠ ꯁꯥꯖꯠꯇꯨꯅꯤ ꯏꯇꯥꯎ ꯃꯥꯜꯂꯤꯁꯦ꯫
ꯏꯇꯥꯎ ꯀꯧꯔꯦꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯔꯒꯅꯤ ꯃꯁꯤꯡ ꯃꯇꯥꯗꯨꯒ ꯇꯥꯟꯖꯥꯗꯨꯗ ꯂꯩꯍꯥꯎ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯃꯍꯥ ꯄꯥꯄꯤꯌꯅꯤ ꯂꯨꯍꯣꯡꯒꯗꯕꯗꯤ ꯀꯨꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯦ ꯌꯨꯝ ꯀꯩ ꯁꯦꯝꯕꯁꯤꯁꯨ ꯍꯅꯨꯕꯤ ꯑꯅꯤ ꯌꯨꯝꯊꯛ ꯀꯥꯔꯒ ꯁꯦꯝꯃꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯥꯝ ꯊꯨꯅꯅꯦ ꯌꯨꯝꯗ ꯆꯪꯂꯛꯎ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯑꯩꯒꯤ ꯃꯁꯤꯡꯗꯨ ꯂꯥꯛꯂꯕꯗꯤ ꯐꯤ ꯌꯣꯝꯃꯒꯅꯦ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯆꯠꯆꯈꯤꯖꯅꯤ ꯍꯥꯏ ꯑꯗꯥꯏꯗꯅꯦ ꯆꯥꯗ ꯂꯩꯔꯅꯨ ꯊꯨꯅ ꯆꯪꯉꯧꯀꯣ ꯊꯕꯛꯅ ꯑꯁꯤ ꯌꯧꯅ ꯆꯤꯜꯂꯕꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯅꯤꯗ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯊꯦꯝꯕꯨꯡꯅ ꯅꯣꯏꯅ ꯃꯥꯒꯤ ꯏꯁꯧꯁꯦ ꯂꯩꯔꯣꯟ ꯊꯥꯔꯒ ꯆꯤꯡꯊꯣꯛꯇ꯭ꯔꯗꯤ ꯄꯥꯛ ꯍꯜꯂꯣꯏꯗꯧꯔꯤ ꯍꯟꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯏꯁꯧ ꯃꯈꯥ ꯁꯝꯊꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯗꯤ ꯆꯪꯖꯍꯧꯔꯒꯦꯍꯦ ꯆꯥꯛꯊꯦꯛꯄꯤ ꯑꯗꯨꯗꯤ ꯅꯪ ꯁꯣꯟꯈꯤꯅꯕ ꯇꯧꯔꯣ ꯅꯕꯨꯡꯁꯨ ꯆꯪꯈ꯭ꯔꯒꯦ ꯆꯥꯛꯊꯦꯛꯄꯤ ꯍꯥꯏꯔꯞ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯍꯪꯉꯤ ꯍꯣꯏ ꯏꯕꯨꯡ ꯑꯗꯣ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯂꯩꯒꯦ ꯌꯨꯝ ꯁꯦꯡꯕ ꯀꯥꯏꯅꯒ ꯄꯟꯅꯈꯤꯕ ꯑꯃ ꯑꯩꯒꯤ ꯂꯨꯍꯣꯡꯕꯅꯤ ꯏꯆꯦꯜꯒꯤ ꯌꯨꯝꯅꯥꯛ ꯍꯥꯏꯔꯝꯃꯨ ꯏꯆꯦꯜꯒꯤꯁꯨ ꯆꯦꯐꯥꯎ ꯌꯧꯍꯜꯂꯛꯀꯦ ꯅꯕꯨꯡ ꯑꯩꯒꯤꯅꯤ ꯉꯟꯅ ꯂꯥꯛꯑꯣ ꯍꯩ ꯆꯟꯗꯥꯟ ꯅꯪ ꯑꯗ ꯀꯩꯗꯧꯔꯤꯒꯦ ꯅꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯩ ꯆꯥꯈꯤꯗꯧꯔꯦꯃꯤ ꯀꯣꯛꯑꯦ ꯂꯥꯛꯏ ꯆꯥꯛꯊꯦꯛꯄꯤ ꯏꯕꯨꯡ ꯆꯪꯉꯤꯍꯦ ꯃꯥꯟꯖ ꯃꯥꯅꯗꯤ ꯆꯥꯛꯊꯦꯛꯄꯤꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯕ ꯂꯩꯇꯦ ꯀꯨꯝꯍꯩ ꯅꯨꯃꯤꯠꯇ ꯎꯈꯤꯕꯗꯨꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯆꯥꯛꯊꯦꯛꯄꯤꯗꯤ ꯃꯥꯟꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯃꯥꯟꯖꯕꯨ ꯂꯨꯍꯣꯡꯂꯅꯤ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ ꯃꯄꯤ ꯐꯥꯎꯕ ꯁꯗꯨꯝ ꯁꯗꯨꯝ ꯇꯥꯔꯦ ꯀꯩꯅꯣ ꯏꯆꯦ ꯆꯥꯛꯊꯦꯛꯄꯤ ꯅꯪꯅ ꯂꯝꯕꯤꯁꯤꯗ ꯀꯞꯄꯤꯁꯦ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯕꯣ ꯆꯥꯛꯊꯦꯛꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯆꯥꯛꯊꯦꯛꯄꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯣꯃꯥꯜ ꯄꯥꯈꯠꯅ ꯏꯄꯥꯒꯤ ꯆꯥꯛꯊꯦꯛꯄꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕꯅꯤ ꯁꯤ ꯏꯄꯥꯗ ꯍꯥꯏ ꯕꯥꯕꯥ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯣ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯕꯥꯕꯥ ꯇꯥꯃꯥꯟꯖꯗꯣ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯌꯣ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯥꯕꯥ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯀꯞꯂꯤꯕꯗꯤ ꯍꯧꯖꯤꯛ ꯏꯆꯥ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ ꯇꯥꯃꯥꯟꯖ ꯆꯠꯈ꯭ꯔꯁꯨ ꯏꯄꯥꯅ ꯅꯨꯄꯥ ꯑꯐꯕ ꯃꯀꯣꯛ ꯏꯆꯥꯗ ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯃꯥꯟꯖ ꯅꯠꯇꯕ ꯅꯨꯄꯥ ꯑꯝꯇ ꯑꯩ ꯄꯥꯝꯗꯤꯌꯦ ꯅꯣꯏꯅ ꯑꯩꯒꯤ ꯋꯥꯁꯤ ꯊꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯛꯀꯅꯣ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯦ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯆꯨꯕꯤ ꯍꯩꯃ ꯁꯥꯎꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯥꯝꯖꯕꯁꯦ ꯑꯣꯏꯕ ꯍꯦꯛ ꯐꯪꯍꯧꯗꯦꯗ ꯆꯥꯛꯊꯦꯛꯄꯤ ꯄꯦꯟꯗꯅ ꯁꯨꯝ ꯀꯞꯂꯝꯕꯗꯒꯤ ꯋꯥꯈꯜ ꯃꯑꯣꯡ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯑꯩꯅ ꯐꯪꯗꯅ ꯇꯣꯛꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯃꯤꯁꯛꯇꯤ ꯇꯥꯃꯥꯟꯖ ꯅꯪꯅꯦ ꯅꯪ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯩ ꯈꯛꯇꯒꯤꯅꯤ ꯑꯩ ꯈꯛꯇꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯤ ꯍꯥꯏꯔꯁꯨ ꯍꯥꯏꯖꯁꯛ ꯇꯥꯃꯥꯟꯖꯕꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯣꯡꯗꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯀꯥꯏꯅꯕꯁꯦ ꯍꯥꯟꯅ ꯂꯥꯡꯍꯟꯕꯤꯔꯤꯕ ꯀꯩꯒꯤꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯇꯥꯃꯥꯟꯖ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩ ꯇꯥꯃꯥꯟꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯇꯥꯃꯥꯟꯖ ꯅꯣꯏꯅ ꯑꯩꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯏꯪꯉꯧ ꯉꯧꯖꯕ ꯏꯇꯧꯁꯤ ꯈꯛꯇ ꯎꯔꯤꯕ ꯀꯩꯒꯤꯅꯣ ꯑꯉꯥꯎꯕꯤ ꯑꯩꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯦ ꯇꯥꯃꯥꯟꯖ ꯁꯣꯝꯗꯅ ꯅꯤꯡꯁꯤꯡꯅ ꯑꯕꯣ ꯑꯩ ꯆꯠꯈ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯑꯕꯣꯛ ꯈꯛꯇ ꯂꯩꯍꯧꯔꯅꯤꯀꯣ ꯅꯁꯨꯕꯨ ꯑꯕꯣꯛ ꯊꯥꯗꯣꯛꯇꯨꯅ ꯀꯔꯝꯅ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯍꯩꯃ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯕꯣꯛꯇꯤ ꯏꯁꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗꯣ ꯌꯦꯡꯅꯤꯡꯕꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯥꯁꯦ ꯖꯔꯥ ꯖꯔꯥ ꯌꯧꯍꯟꯅꯤꯡꯂꯕꯅꯤ ꯑꯗꯨꯅꯅꯤ ꯑꯕꯣꯛꯅ ꯀꯞꯇ꯭ꯔꯤꯕꯁꯦ ꯏꯁꯨꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯑꯕꯣꯛꯅ ꯀꯔꯤꯒꯤ ꯀꯞꯆꯔꯨꯅꯦꯒꯦ ꯑꯕꯣꯛꯇꯤ ꯂꯣꯏꯔꯦ ꯍꯔꯥꯎꯕꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯀꯩꯗꯥꯅ ꯀꯞꯄꯁꯦ ꯃꯁꯛ ꯊꯤꯖꯤꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯁꯨ ꯀꯞꯄ ꯌꯥꯗꯦ ꯆꯠꯂꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯂꯨꯔꯣ ꯅꯁꯛꯀ ꯊꯤꯖꯤꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯀꯣ 이수 꾼도가 렘ꯕꯗꯣ ꯑꯕꯣꯛꯅ ꯈꯣꯡꯒ꯭ꯔꯥꯏ ꯁꯤꯜꯂꯒ ꯐꯝꯂꯒ ꯌꯦꯡꯗꯧꯔꯤꯅꯤ ꯅꯤꯡꯁꯤꯡ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯈꯪꯕꯅ ꯊꯣꯏꯅꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯁꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯕꯁꯨ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕ ꯃꯁꯨꯕꯨ ꯌꯦꯡꯖꯗꯨꯅ ꯑꯕꯣꯛꯀꯤ ꯅꯤꯡꯁꯤꯡ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯁꯨꯒꯤ ꯃꯥꯏꯊꯣꯡꯁꯦ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯑꯕꯣꯛꯀꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦ 이수기다막 아복나 마삭도 고don 아마tta 삐바 ngamdrabasu 아복나 타모이 siekna 이수기나 팜다 뭘 삐야바니 아이 이수디 야이파바다 오유고 아이 이수디 라이박 파비네 라이박 파비 asumna thoinu masubu yengduna tumin kapseri somdana kamdauri sakthekpi manjabu nungsibi hemankhibana afafata karisu khantaba ngamkijri manjaga luhonggadoi misakadu kanano haiba lona khangdoklami magi maphamdagi ningsingna manjabu munkhibani haina phata wakalna henkibana ningsinggi asengma tanja ngaidu leirami
ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯨ ꯃꯨꯟꯕ ꯅꯠꯇꯦ ꯏꯐꯝꯗ ꯁꯤꯡꯅꯔꯕꯅꯤꯅ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯉꯣ ꯃꯄꯣꯛꯁꯤꯃꯒꯤ ꯇꯥ ꯃꯥꯟꯖꯗꯤ ꯑꯩ ꯈꯛꯇꯒꯤꯅꯤ ꯀꯅꯥꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯨꯃꯤꯠ ꯑꯁꯤ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯇꯥꯔꯤ ꯊꯣꯏꯅꯨ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯁꯨ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏꯗ ꯄꯥꯝꯕꯣꯝꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯆꯣꯡꯈ꯭ꯔꯦ ꯊꯣꯏꯅꯨ ꯊꯃꯣꯏꯅꯨꯡꯗ ꯃꯄꯨ ꯃꯥꯕꯨꯁꯨ ꯆꯦꯠꯅ ꯅꯤꯡꯖꯩ ꯍꯦ ꯏꯁꯣꯔ ꯐꯠꯇꯕ ꯀꯔꯤꯁꯨ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯏꯁꯨ ꯅꯨꯄꯤꯗꯨ ꯐꯅꯦꯛ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯣ ꯐꯅꯗꯤ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯅꯣꯡ ꯃꯔꯛꯁꯤꯗ ꯆꯠꯈ꯭ꯔꯅꯨ ꯍꯌꯦꯡ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯃꯥꯗꯨꯃꯇ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯃ ꯄꯥꯈꯠꯅ ꯆꯤꯜꯂꯛꯇꯨꯅ ꯑꯕꯣ ꯑꯕꯣ ꯏꯆꯦ ꯅꯤꯡꯁꯤꯡꯗꯣ ꯂꯝꯕꯤ ꯃꯄꯥꯟꯗ ꯃꯤꯅ ꯊꯥꯡꯅ ꯊꯤꯜꯂꯝꯕꯒꯤ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯍꯥ ꯀꯗꯥꯏꯗ ꯑꯩꯒꯤ ꯏꯁꯨꯕꯨ ꯀꯅꯥꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯄꯥꯈꯠꯅ ꯆꯦꯟꯈꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯎꯔꯦ ꯂꯝꯕꯤ ꯃꯄꯥꯜꯗ ꯃꯌꯥꯝ ꯑꯃꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯣꯏꯅꯨ ꯂꯦꯞꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯏꯟꯊꯣꯛꯇꯨꯅ ꯆꯪꯂꯛꯄꯗꯗꯤ ꯎꯔꯦ ꯃꯁꯨꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯍꯛꯆꯥꯡꯅ ꯂꯝꯕꯤꯒꯤ ꯅꯨꯡꯒꯥꯏꯊꯛꯇ ꯍꯤꯡꯍꯩꯗꯅ ꯌꯥꯇꯥꯔꯤꯕꯗꯨ ꯑꯕꯣꯛꯀꯤ ꯅꯤꯡꯁꯤꯡ ꯑꯕꯣꯛꯀꯤ ꯃꯥꯡꯖꯔꯦꯗꯅ ꯀꯔꯤꯅꯣ ꯏꯁꯨꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ ꯅꯪ ꯑꯕꯣꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯦ ꯏꯁꯨ ꯃꯤꯠ ꯄꯥꯡꯉꯣ ꯑꯕꯣꯛꯀ ꯌꯨꯝꯗ ꯆꯠꯁꯦ ꯑꯁꯣꯟꯕꯤꯅ ꯑꯕꯣꯛ ꯑꯩꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯁꯦ ꯏꯁꯨ ꯃꯤꯠ ꯄꯥꯡꯉꯣ ꯑꯕꯣꯛ ꯂꯥꯛꯑꯦ ꯑꯕꯣꯛꯀꯤ ꯅꯤꯡꯁꯤꯡ ꯑꯕꯣꯛ ꯂꯥꯛꯑꯦ ꯊꯣꯏꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯅꯤꯡꯁꯤꯡ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯅꯤꯡꯁꯤꯡ ꯃꯤꯠ ꯄꯥꯡꯉꯣ ꯅꯤꯡꯁꯤꯡ ꯁꯦ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯣ ꯃꯤꯠ ꯄꯥꯡꯉꯣ ꯅꯤꯡꯁꯤꯡ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯅꯤꯡꯁꯤꯡ ꯊꯣꯏꯕꯤ ꯁꯦ ꯅꯇꯥꯁꯦ ꯑꯕꯣꯛꯅ ꯀꯧꯕ ꯈꯨꯝꯗꯔꯦ ꯍꯧꯒꯠꯂꯣ ꯆꯠꯁꯤ ꯍꯥꯏꯌꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯝꯕꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯏꯁꯨ ꯍꯧꯗꯣꯛꯑꯣ ꯊꯣꯏꯕꯤ ꯃꯕꯣꯛ ꯑꯩꯅ ꯍꯧꯗꯣꯛꯄ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯁꯨꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣꯅꯦ ꯊꯣꯏꯕꯤ ꯅꯪꯕꯣ ꯅꯪꯅ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯁꯨꯁꯦ ꯅꯣꯏꯅ ꯌꯥꯕꯅꯤꯅꯦ ꯅꯇꯥꯁꯤ ꯍꯧꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯊꯣꯏꯕꯤ ꯅꯪꯕꯣ ꯂꯝꯕꯤꯗ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯅꯤꯡꯁꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯌꯨꯝ ꯇꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯔꯛꯂꯤ ꯅꯤꯡꯁꯤꯡꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯃꯥꯟꯖ ꯑꯃꯗꯤ ꯂꯩꯍꯥꯎꯁꯨ ꯄꯥꯈꯠꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯄꯤꯛ ꯊꯜꯂꯝꯂꯦ ꯃꯥꯟꯖ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ ꯐꯤ ꯑꯉꯧꯕꯗꯨ ꯃꯈꯨꯠ ꯅꯤꯡꯅ ꯍꯥꯏꯐꯦꯠ ꯆꯤꯡꯊꯔꯒ ꯌꯦꯡꯉꯤ ꯅꯤꯡꯁꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯤꯡꯁꯤꯡ ꯁꯦ ꯍꯧꯒꯠꯂꯣ ꯅꯤꯡꯁꯤꯡ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯁꯦ ꯍꯧꯒꯠꯂꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯣ ꯅꯤꯡꯁꯤꯡ ꯑꯩ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ ꯅꯤꯡꯁꯤꯡ ꯑꯕꯣꯛꯀꯤ ꯃꯥꯟꯖ ꯏꯁꯨꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯄ ꯇꯥꯈꯤꯗꯔꯦ ꯅꯪꯅ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯕꯗꯤ ꯏꯁꯨꯁꯦ 소이드는 굴락가니에 이 수분에 아무것도 없비요 이 수우다는 행방감로예 이 수우다는 행방감로예 Layhauna Imaw ibema Hindi mo kariyo ay ba no Imaw chat kibayano ye Se Inim la Mitpango Imaw inim la Imaw la kanihay na Haraw charo magimay no Inim gimitawan lima Inim gimitawan lima Imaw gisagtam si mo Hugan lominang mo Hindi yung ginema.
Manjana, Ima, nangbo namang nabisi nung siya. Kaya ako'y laga, mga natumisi mo. Ima, ay ningsing yaw na rin mga boy. Ay ningsing na, ay mapiyang o mas ito na lang wala ko. Kundo ang gawa pa rin, ay ito na ngayon ay nang... Kaya ay nagawag kumdris. Ima, namang nabisi ako to, Ima. Namang nabisi ako to. Ima gimanja, Ima magkaripa kong piyo ay pano. Ay imaw nagkarilan kito na. Ay imaw mo, ita nagisit na pumiri pano. Ay imaw piyo. Ay imaw gimaratay tiye. Imaw na jamjamine, apang bine. Ay imaw piyo. Manjana, nagsing, ay nang bulong-bulay, bitbang, ay matadong to na nagsakip yari, ay kuya niya nawapot sino, nagyang mapam jaro, ayaw, nagsakip yari, Toy nuna, henong gamba, pati na ko ng ipamdawan mga nuhay na asok tamoy siyang na ni Zaki magimahiro. Isugi aroy pamiko. Mitmang sinauhan dili ba? Nang nalausin niya maso, iyanlay na bi ay malausin biyo. Isumubudo na sa tikinuo. Ay gisod pambira mo. Nung ay masarog pang sa jeep ay gisune, mamo pumikinuo. Sa trabamadi, tunghan na mo yung lakiji. Layhaw ba sindi, tamoy sok na tingtabi kay konjel na may kaipong manileri. Ngayhakap na rabagi tungda, ning singgi hagsangbo, poloy na bagidamag, simsa bahauratli. Manja, ningsing matado hay bayada matada cek na kondo na kapsay. Ningsing, hawag na ningsing. Nang nasubtong doon na lang nabati, ipam naginang mo, mo'y nasiyento na pugi ay na ningsing. Nang mitpang, nang ginusi masagdam si Uda na, ay hingamloy. Mitpang o ningsing, yung dasalasik, mitpang o ningsing. Imagi manja, imose, ay ko'y matadok to na sakrene. Imose tado, imose na, nang ay ko'y matadok to na dyan ako. Matanggi mapog ay ba to, tasing na laynang nabati. Nang mo, ay himaway na among ang sabaw ay sakit ko. Napo kasi magiti, imaw nang mumono na tsato ko. Maja, ay isu, may nasakit. Isu saraman, ay isu mo kalo Maja, nang ay isu mo nung sidra bro. Ay isugi. Tanaw mo hagsang na may na may waire. Amo kimanja, isumukan lo. Amo kinigsing. Isusi, may sana kang magamlamlaran. Amo na niya, amo isumukan malay. Isumukan malay. Amo kibirma, manja. Isusi kalunin ang mo. Sawa ng aurang pa ni Isusi. Manja ka isu pa kumpida. Ang awa magum mangdo na asa kong may rito po. Tamoy sok ni Yingli. Tuwino ka pahiman kiba na gyan mang nilay may dahay taraglami. Masugi royo mi kup ying kuhay na.
ꯃꯄꯨ ꯃꯥꯒꯤ ꯆꯩꯔꯛ ꯂꯩꯕꯒꯨꯝ ꯊꯣꯏꯅꯁꯨ ꯑꯗꯨꯃꯛ ꯃꯤꯠ ꯄꯥꯡꯂꯛꯈꯤꯗ꯭ꯔꯦ ꯃꯁꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯆꯠꯈꯤꯕ ꯃꯥꯗꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤꯗꯤ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯂꯩꯍꯧꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯟꯖꯗꯤ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯥꯠꯀꯅꯤ 이컷막나 핫거니 애기 놈시고 이토하득 칩도는 문기움이 있었다 이컷 삐엔 핫도나 라만 소이는 순간이 애기 놈시기까지 말하고 애기 놈시고 미놈시라이든 핫비리 템봉나 만자 야르세 낭나 숨나 숨 떨어버디 능싱기 더와이나 나름리는 농가인 리봉 감람나로이 템봉 세 나컷 막나 이모하 Ibu singgi menangkap dapat Ibu hal Mayam pataman Ibu tatuk tu nak caloy dalam lega Pamda Aduh ibu waina Wahai matai ranta Mana tak kira kali Mayam pataman Ibu mana kali sunuk siram Mana ibu nung siram dapat Inak tu yang tanah lelong kali Saktek pisu manjagi mataubu uraga ningamdana kapli aina wakal thelamdrabadi thamanja nangi asigumba ningbak aibagi sapapse imichina uramloiko mane haidi mi hatbi aina napamdagi nangi nungsibu setuna munbikiban minungsi laitabi aibasu nakut pina hatuna nangi nungsibagi laban kumzaru aibasu hanu thamanja karihino Aina supata wakal kalamliba Lansatrabi mamasu Ikut mangnahan panatatan Aigi tawai magni kanjariba mamasu Milu pirang kangdana Punsileran magambi aidi Patabi Nakoy pom na maginungay ba punsibo Aida manghankri Aigi gagmi pampok jabi yase Kanana gagbigay Ay sagay Aigi iral pumba Tama jagi mapamda isagan Hinglubagi kanadraba ibu Makut na piin Maginong sibagi laman kumjarasan Ay namaram wairaga Miyoy kaya gitamoy Ay nagkaya laban Asum na saktikpi maanjagi mapamda lakto na maral pumba haijarami Hatkani Nangbu ikut piin na hatuna Ay ginong sibagi laman singani Napamda ikining sing na karilan kibagi ꯐꯝꯗꯒꯤ ꯃꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯕꯤꯔꯤ ꯅꯪꯕꯨ ꯃꯤꯔꯣ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯪꯂꯥꯟ ꯄꯨꯝꯕ ꯀꯥꯏꯍꯟꯕꯒꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯁꯤꯡ ꯂꯩꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯅꯪꯕꯨ ꯂꯣꯏꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯅꯪꯗꯤ ꯇꯥꯃꯥꯟꯖ ꯑꯩꯕꯨ ꯍꯥꯠꯂꯨꯁꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯐꯪꯅꯤꯡꯂꯨꯕꯅ ꯏꯔꯥꯡꯅ ꯏꯄꯣꯠ ꯐꯥꯔꯕꯤ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯅꯪꯒꯤ ꯅꯤꯡꯁꯤꯡꯒꯤ ꯂꯃꯟ ꯈꯨꯝꯖꯔꯨ Manja sawa ni hen kibana saktik pi bahat lagi hairun sang siti. Nati imagi bu imagi manja isami hat piyaru ye na imabu si jabro. Ima ma siam patta bunu pini. Mana ikining singbu ipam dagi shetu nu bu hiban. Yang patta bunu pini si. Madi nu pini ti mi man sha. Imagi manja mi patta si hatu nasu. Nung sibi imaudo amuk hanai koi irak sida halau hai bayaroi. Mapoksimaki ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯗꯤ ꯆꯠꯈ꯭ꯔꯕꯅꯦ ꯏꯃꯥꯁꯨ ꯏꯃꯧꯒꯤ ꯀꯥꯏꯅꯕ ꯏꯆꯥꯛꯁꯦ ꯅꯤꯡꯉꯝꯗ ꯈꯥꯡꯂꯤꯌꯦ ꯉꯁꯤꯁꯨ ꯂꯩꯍꯥꯎ ꯀꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯇꯦꯛꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯃꯤ ꯐꯠꯇꯕꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯤꯠꯊꯕꯗ ꯅꯠꯇꯅ ꯅꯨꯡꯁꯤꯕ ꯏꯃꯧꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯄꯨꯕꯤꯈ꯭ꯔꯗꯅ ꯅꯪꯅ ꯉꯁꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯌꯨ ꯅꯆꯤꯟꯗ ꯈꯨꯝꯃꯣ Kana hatpa laklibano kummo na chindo Nasagida kanma nangdi Sadagi sa hina tamtiba misakni Mapoksimagi Aigi imawdi ama kaktani Aigi sagay sida Kanana su imawgi mahut kaksilaloy Imaw na piramliba kaina may sakse Kangduna Imaw ba ningsing Yung masida Imaw lay ni kanduna Ing na sikni hingzaruragi Nang yung masida ama kana konggol tarpaya Chalo Nasakto ay yingnindiye Shanangi sakdamsi uraga Imawna kanglamgadaba awasay na mayamdo Imitsida mayak siyang na uhalay Hausikti Nangi ningbat hunglaba na trao
ꯅꯪꯗꯤ ꯅꯊꯃꯣꯏ ꯄꯦꯟꯅ ꯍꯔꯥꯎꯖꯔꯦ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯁꯥꯁꯤꯟꯅꯕ ꯅꯨꯄꯤꯗꯨ ꯎꯔꯒ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ. ꯏꯆꯥꯅ ꯅꯐꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯌꯣ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ. ꯏꯃꯧꯅ ꯅꯐꯝꯗꯒꯤ ꯀꯔꯤ ꯃꯨꯟꯈꯤꯕ ꯂꯩꯒꯦ ꯈꯨꯝꯃꯣ. ꯑꯁꯨꯝꯅ ꯆꯠꯊꯦꯛꯄꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈ꯭ꯔꯦ. ꯂꯩꯍꯥꯎ ꯑꯃꯗꯤ ꯃꯥꯟꯖꯁꯨ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄ ꯇꯝꯂꯝꯃꯤ. ꯍꯤꯡꯗꯕꯗ ꯌꯥꯗꯕꯅ ꯍꯤꯡꯕ ꯇꯥꯔꯝꯃꯤ. ꯃꯥꯟꯖꯅ ꯅꯤꯡꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯒꯤ ꯊꯋꯥꯏꯅ ꯃꯥꯟꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯤ. ꯅꯤꯡꯁꯤꯡ, ꯅꯪꯗꯤ ꯑꯩꯕꯨ ꯀꯥꯎꯔꯝꯂꯅꯤꯀꯣ. ꯑꯩꯗꯤ ꯉꯁꯤꯁꯨ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ ꯂꯩꯔꯤꯌꯦ. ꯀꯨꯏꯔꯦ ꯅꯪꯕꯨ ꯎꯔꯛꯇꯕ. ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯅꯤꯡꯁꯤꯡ. ꯅꯤꯡꯁꯤꯡꯒꯤ ꯊꯋꯥꯏꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ, ꯇꯥ ꯃꯥꯟꯖ, ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯂꯦꯡꯗꯅ ꯅꯅꯥꯛꯇ ꯉꯁꯤꯁꯨ ꯂꯩꯔꯤꯌꯦ. ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯂꯩꯇ꯭ꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛꯀꯤꯗꯃꯛ ꯑꯩꯁꯨ ꯅꯪꯕు ꯉꯥꯏꯔꯤꯌꯦ. ꯇꯥ ꯃꯥꯟꯖ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯃꯄꯨꯡ ꯐꯥꯍꯟꯁꯤꯀꯣ.